miyoiba moina soidaba landabadi ngambanate adubu asoiba amagidamk miyoibana kadai phaba kathokpa ngamgadori langchen break maya Mangang Pakhang taram okchari ngasi mu mayam gidamk anauba film ma puduna laksari ngasi pujarakliba film asi mamingdi Darbaan ngasi gi film asi India gi oina khwaidagi ahanba literature hariba hiram asida Nobel Prize phangkhraba maming leraba aiba Rabindranath Tagore na 1891 da iramba mahaki wari macha Kokhababur Pratyabartan hariba wari asidagi matamga chanaba mongda amuk hana ithoklaba matungda ngasi gi film Darbaan hariba si orakibani film asi gi ahanba sinda Naren Tripathi ko nupa amagi mahaki chawraba coal mine hadu ulakli coal mine habadi leibak manungdigi koila lawthokpham koila sungthokpham mafam aduni coal mine asi gi mapu oriba Naren Tripathi na atopa coal mine gi mapu singda phone toroduna yamna matha sana hairi ꯑꯩꯈꯣꯏꯅ ꯍꯥꯟꯅꯗꯤ ꯀꯤꯖꯔꯝꯕ ꯆꯤꯡꯅꯔꯝꯕꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯊꯣꯛꯂꯔꯦ ꯑꯗꯨꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 3ꯗ ꯑꯩꯒꯤ ꯌꯨꯝꯗ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯄꯨꯟꯁꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯗ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯄꯨꯟꯅ ꯈꯟꯅꯁꯤ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯔꯦꯟ ꯉꯥꯏꯍꯥꯛꯇꯪ ꯃꯊꯥ ꯁꯥꯅ ꯐꯝꯂꯤꯉꯩꯗ ꯃꯍꯥꯛꯀꯤ ꯑꯦꯀꯥꯎꯟꯇꯦꯟꯠ ꯆꯪꯂꯛꯂꯒ ꯃꯉꯣꯟꯗ ꯀꯔꯤꯅꯣꯃ ꯁꯥꯏꯟ ꯇꯧ ꯍꯥꯏꯅ ꯄꯤꯔꯛꯈꯤ ꯅꯔꯦꯟꯅ ꯁꯥꯏꯟ ꯇꯧꯕ ꯂꯣꯏꯔꯛꯄꯗꯅ ꯃꯥꯒꯤ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯈꯕꯔ ꯃꯆꯦꯠ ꯑꯗꯨ ꯎꯔꯛꯂꯤ ꯈꯕꯔ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯂꯅꯥꯏꯒꯤ ꯀꯣꯜ ꯃꯥꯏꯟꯁꯤꯡ ꯑꯁꯤ ꯁꯔꯀꯥꯔꯅ ꯂꯧꯁꯤꯟꯅꯅꯕ ꯋꯥꯔꯦꯞ ꯂꯧꯔꯦ ngsaidagi Naren amadi coal mine gi mapusingna pakhatnaramliba adudi makoi gi sendal lambi makoi gi karbar tofam oiriba coal mine sing adu coal mine gi mapu oiriba makoidagi sarkarna mine sing adu lokshilagani haibagi oirame mathangi sendena Naren pung 3da magi memna kokhiba meeting adu yawnanabagi damakta mayumda halakhi mayum halakpagi lambidana Niren matha sana khabar darokliba paw adu paraga lakli Naren office dagi mayumda hek halakpaga makoi gi imungda thabak sunanaba leiriba nupa amada hangi raichu di kadai chakre ma hek lakpaga ai naktamda thajalau masi matungdana Naren gi imungda leiriba masing yamlaba thabak sunaba miyoi sing aduna amana amada hangnari raichu di kadai chakre thabak sunaba leiriba mayam aduna hainari raichu di thabak sudabida kadai dano tummaga leithomni raichu gi maming asengbadi Raicharan kawi Raicharan di Naren gi imungda leiriba atai thabak sunaba leiriba helper sing aduga manade Raicharan di imung asida piklingedi hona chawrakpani maram aduna yumbu oiriba Naren nasu Raicharan bu mahaki minaini magi thabak sunaba leibani hana khankhidei aduga Raicharan nasu Naren bu magi mapuni hana khankhiba leite Naren amadi Raicharan makhoi ani gi marisi mapu manai gi mari dagidi imung manung gi mari ni hen nachinnagodung tawri mathangi sendana Naren manai masan singna seba tawdunu lerami tanja asida manai ma changlaktuna Naren da hairi Raicharan di babu macha school dagi loba chatkhi matang asida babu macha hairibasi Naren amadi magi nupi Susma gi amatta pokchaba makhoi ani gi macha nupa Anukul polaba matung ikui kuidana Raicharan bu imung asida thabak macha masu taunanaba haiduna purakhibani matam maduda Raicharan nupi budi thire adubu sumnagi chahi 12 13 tangairiba nupa machani Naren na macha nupa senabagi daita punma Raicharan da loinama pirami adubu Naren gi phirep asida imung munungi miyoi singadi angang oijariba Raicharan na makhoi macha nupa apikpasi kamdongna senagani haduna wanakhi adubu Naren nadi Raicharan na macha nupa Anukul bu ningthijana senabigani hana thajaki Naren na thajaba adumaksu Raicharan na manghankide Anukul na hek piklingi matam ningthana yomningi matam adudagina Anukul na pungkak charakpa adu phawbada Raicharan na Anukul bu yamna nungsina yamna chekchina yokcharai Anukul gi mafamdadi Raicharan na magi mamanaba magi mayamba magi ojaguru punma oiri Raicharan na su Anukul bu piklingedi hona luna tawjarakpa aduna hawjik chawbu mapung pharaklaba asi phawbada luna tawba leptri mana hairiba wa khudimak yari mathangi sendana koila gi mapu sing adu Naren gi memda punduna meeting torami meeting tawba matamda koila gi mapu mana khabar da parakle sarkarna lanai koila mapu singdagi makhoi koila sing adu loksinba matamda koila company adu gi atomba sendon sing adu di sarkarna amata singloi sendon sing adu di koila mapu na singjagadabani aduga sarkarna koila mine sing adu loksinba gi compensation oina koila mapu sing adu da hanadi hona lepna khraba fix oiba paisa khara pigadauri aduga fix oiba amount adu dagi chada marphudi sarkarna kahawgadauri company sing adu makha tana thabak chalaiba ngamnanabagi damakta maya maraktagi coal mine gi mapu mun hairakli aigidi coal mine gi business asina tab atopa business amata lejade aduna akhoi lejariba coal mine asisu sarkarna loksin khrabadi aigi imung manundi punamak mang takpa haibada oirani ma matomda nate ka manungda leriba coal mine mapu ayambadi makhoi gi tonganba business lejadabanina karigumba makhoi gi coal mine asi sarkarna loksin khiba matamda makhoi gi imung manung marai chaithaba haibada oigidoribani maya maraktagi Khan Sahib kawa nupa mana hairakli sarkarna larogiba firep si final tadringida firep asi hongdokpa yaribra yadabra yengnanabagi damakta koilagi minister Mohan hariba aduda akhoi mayam paisa khajanaraga lupa lakh 5 mu pirabadi akhoi gi wari khara tabigadra khali wari si 1971 gi adwai gi wari ni aduna matam adudri lupa lakh 5 haibasi ontokna yamkraba senpham amani lanai gi coal mine mapu sing adusu upai leitabani na
ꯈꯥꯟ ꯁꯥꯍꯦꯕꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯔꯤꯗꯨꯗ ꯌꯥꯔꯝꯃꯤ ꯑꯃꯁꯨ ꯃꯥꯒꯤ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯇꯧꯔꯒ ꯂꯨꯄꯥ ꯂꯥꯛ 5 ꯃꯤꯅꯤꯁꯇꯔꯗ ꯄꯤꯅꯅꯕ ꯋꯥꯔꯦꯞ ꯂꯧꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯔꯥꯏꯆꯔꯟ ꯑꯃꯗꯤ ꯑꯅꯨ ꯃꯈꯣꯏ ꯑꯅꯤꯅ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯅꯣꯡ ꯃꯔꯛꯇ ꯁꯥꯟꯅꯔꯨꯔꯒ ꯃꯁꯥ ꯄꯨꯡꯆꯣꯠ ꯆꯣꯠꯅ ꯍꯜꯂꯛꯄꯗꯨ ꯎꯕ ꯃꯇꯝꯗ ꯑꯅꯨꯒꯤ ꯃꯃꯥꯅ ꯔꯥꯏꯆꯔꯟ ꯑꯃꯗꯤ ꯑꯅꯨꯗ ꯆꯩꯔꯤ ꯅꯁꯥ ꯄꯨꯡꯆꯣꯠ ꯆꯣꯠꯂꯒ ꯂꯥꯛꯑꯦ ꯅꯥꯕ ꯇꯥꯔꯦ ꯍꯥꯏꯔꯤ ꯑꯗꯨꯒ ꯑꯃꯨꯛ ꯔꯥꯏꯆꯔꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯤ ꯅꯪꯅ ꯑꯉꯥꯡꯁꯦ ꯂꯨꯅ ꯇꯧꯕ ꯍꯦꯟꯃꯟꯗꯅ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯛꯂꯒꯗꯤ ꯍꯥꯏꯅ ꯁꯛꯅꯕ ꯑꯃꯠꯇ ꯌꯥꯔꯔꯣꯏ ꯑꯗꯨꯒ ꯔꯥꯏꯆꯔꯟ ꯑꯃꯗꯤ ꯑꯅꯨ ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯂꯒ ꯂꯩꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯔꯥꯏꯆꯔꯟꯅ ꯑꯅꯨꯒꯤ ꯃꯃꯥ ꯁꯨꯔꯃꯥꯗ ꯍꯥꯏꯔꯤ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕꯗꯣ ꯍꯟꯗꯛ ꯊꯥꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯊꯣꯛꯂꯦ ꯑꯗꯨꯅ ꯑꯩꯅ ꯌꯨꯝꯗ ꯆꯠꯄ ꯃꯇꯝꯗ ꯑꯅꯨꯀꯨꯜꯁꯨ ꯄꯨꯒꯦ ꯑꯅꯨꯀꯨꯜ ꯑꯩꯈꯣꯏꯕꯥꯅꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯨꯒꯦ ꯇꯟꯖꯥꯁꯤꯗ ꯑꯃꯨꯛ ꯑꯅꯨꯀꯨꯜꯅ ꯍꯥꯏꯔꯛꯏ ꯔꯥꯏꯆꯨꯅ ꯃꯌꯨꯝꯗ ꯆꯠꯅꯤꯡꯉꯤꯁꯤꯗꯤ ꯃꯆꯟꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯆꯠꯄ ꯅꯠꯇꯦ ꯃꯥꯒꯤ ꯅꯨꯄꯤ ꯎꯗꯕ ꯀꯨꯏꯔꯦ ꯍꯥꯏꯗꯨꯅ ꯁꯣꯟꯗꯨꯅꯇ ꯂꯩꯕꯅꯤ ꯑꯗꯨꯒꯤ ꯆꯠꯅꯤꯡꯉꯤꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯑꯃꯨꯛ ꯔꯥꯏꯆꯔꯟꯅ ꯁꯨꯔꯃꯥꯗ ꯑꯅꯨꯀꯨꯜꯕꯨ ꯄꯨꯒꯦ ꯍꯥꯏꯗꯨꯅ ꯒꯤꯔꯤ ꯇꯛꯂꯤ ꯁꯨꯔꯃꯥꯁꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯅꯔꯦꯟꯗ ꯍꯥꯏꯅꯔꯣ ꯅꯔꯦꯟꯅꯕꯨ ꯌꯥꯔꯕꯗꯤ ꯄꯨꯔꯣ ꯍꯥꯏꯔꯤ ꯃꯁꯤ ꯇꯥꯔꯕ ꯃꯇꯝꯗꯅ ꯔꯥꯏꯆꯔꯟꯅ ꯆꯥꯎꯊꯣꯛꯆꯅ ꯍꯥꯏꯔꯤ ꯅꯔꯦꯟ ꯁꯥꯍꯕꯇꯤ ꯑꯩꯅꯕꯨ ꯍꯥꯏꯕꯗꯤ ꯌꯥꯕꯅꯤ ꯑꯩꯅ ꯍꯦꯛ ꯍꯥꯏꯔꯨꯕꯗ ꯁꯣꯏꯗꯅꯃꯛꯀꯤ ꯌꯥꯔꯛꯀꯅꯤ ꯍꯥꯏꯅ ꯍꯔꯥꯎ ꯅꯔꯦꯟꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯔꯦꯟꯒꯤ ꯃꯌꯨꯝꯗ ꯃꯤꯇꯤꯡ ꯌꯥꯎꯕ ꯂꯥꯛꯂꯝꯕ ꯀꯣꯜ ꯃꯥꯏꯟꯒꯤ ꯃꯄꯨꯁꯤꯡ ꯑꯗꯨꯁꯨ ꯃꯤꯇꯤꯡ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯗꯤꯋꯥꯂꯤ ꯅꯨꯃꯤꯠꯇ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯕꯒ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯂꯅꯥꯏꯒꯤ ꯀꯣꯜ ꯃꯥꯏꯟ ꯈꯨꯗꯤꯡꯃꯛ ꯁꯔꯀꯥꯔꯅ ꯂꯧꯁꯤꯜꯂꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯂꯤ ꯄꯥꯎ ꯑꯁꯤ ꯇꯥꯔꯕ ꯃꯇꯝꯗꯅ ꯅꯔꯦꯟꯗꯤ ꯀꯨꯝꯍꯩ ꯍꯔꯥꯎꯅꯤ ꯍꯥꯏꯕꯒ ꯀꯥꯎꯈ꯭ꯔꯦ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯃꯟꯗꯕꯅ ꯌꯨ ꯊꯛꯂꯤ ꯅꯔꯦꯟꯅ ꯌꯨ ꯊꯛꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯥꯝꯅ ꯄꯦꯟꯖꯗꯅ ꯅꯤꯡꯉꯝꯗꯅ ꯇꯦꯡꯊꯥꯔꯤ ꯑꯩꯅꯗꯤ ꯑꯩꯒꯤ ꯀꯝꯄꯅꯤꯗ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯋꯥꯠꯇꯅꯕ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯈꯨꯠꯁꯨꯃꯟ ꯆꯥꯡ ꯅꯥꯏꯅ ꯄꯤꯔꯤ ꯃꯌꯥꯝꯒ ꯃꯥꯟꯅꯅ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯐꯥꯎꯕ ꯄꯤꯔꯤ ꯃꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯑꯩꯒꯤ ꯋꯥꯀꯔꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥ ꯑꯅꯥꯗ ꯃꯇꯦꯡ ꯀꯌꯥ ꯄꯥꯡꯈꯤ ꯃꯌꯥꯝꯒꯤ ꯐꯅꯅꯕ ꯈꯟꯗꯨꯅ ꯑꯩꯒꯤ ꯂꯩꯖꯕ ꯄꯨꯝꯅꯃꯛ ꯄꯨꯊꯣꯛꯇꯨꯅ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯂꯨꯕꯒꯤ ꯃꯍꯩ ꯑꯣꯏꯅ ꯑꯩꯒꯤ ꯂꯩꯖꯔꯝꯕ ꯀꯣꯜ ꯃꯥꯏꯟꯁꯨ ꯁꯔꯀꯥꯔꯅ ꯂꯧꯁꯤꯟꯕꯤꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯁꯦꯟꯗꯣꯟ ꯃꯌꯥꯝ ꯑꯗꯨꯅ ꯑꯩ ꯃꯥꯡꯕ ꯃꯨꯠꯄ ꯇꯥꯕꯅꯤ ꯅꯔꯦꯟꯒꯤ ꯃꯇꯧ ꯑꯁꯤ ꯎꯕ ꯃꯇꯝꯗꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯅꯨꯡꯁꯤꯅ ꯊꯦꯝꯖꯤꯜꯂꯗꯨꯅ ꯍꯥꯏꯔꯤ ꯈꯥꯟ ꯁꯥꯍꯕꯅ ꯗꯦꯜꯂꯤꯗ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯄꯩꯁꯥ ꯄꯨꯗꯨꯅ ꯆꯠꯈꯤꯕꯗꯣ ꯃꯥꯅ ꯆꯠꯂꯤꯕ ꯈꯣꯡꯆꯠ ꯑꯗꯨꯅ ꯃꯥꯏ ꯄꯥꯛꯂꯛꯄ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯣꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯅꯤꯔꯦꯟꯅꯗꯤ ꯑꯁꯥ ꯂꯩꯇ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯒꯨꯝ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅꯁꯨ ꯁꯔꯀꯥꯔꯅ ꯂꯧꯈ꯭ꯔꯕ ꯐꯤꯔꯦꯞ ꯑꯁꯤꯗꯤ ꯍꯣꯡꯕ ꯅꯥꯏꯔꯔꯣꯏ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯀꯔꯤꯝꯇ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏꯁꯦ ꯄꯨꯡꯃꯥꯡ ꯃꯥꯡꯕ ꯄꯨꯡꯃꯨꯠ ꯃꯨꯠꯄ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ ꯅꯤꯔꯦꯟ ꯏꯃꯨꯡꯒꯤ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯆꯥ ꯃꯁꯨꯁꯤꯡꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯈꯜꯂꯨꯕ ꯃꯇꯝꯗ ꯋꯥꯗꯕꯗꯤ ꯉꯝꯗꯦ ꯃꯥꯅ ꯐꯅ ꯋꯥꯖꯔꯕꯁꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩꯔꯤ ꯅꯔꯦꯟꯒꯤ ꯑꯋꯥꯕ ꯃꯇꯧ ꯑꯗꯨ ꯎꯔꯨꯕꯗꯅ ꯃꯥꯒꯤ ꯅꯨꯄꯤ ꯁꯨꯔꯃꯥꯅ ꯑꯀꯤꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯔꯥꯏꯆꯔꯟ ꯑꯃꯗꯤ ꯑꯅꯨꯀꯨꯜꯅ ꯅꯔꯦꯟꯗ ꯀꯟꯅ ꯍꯥꯏꯖꯔꯕ ꯃꯇꯨꯡꯗ ꯃꯆꯟꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯈꯨꯡꯒꯪꯗ ꯂꯥꯛꯄꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯑꯅꯨꯀꯨꯜꯗꯤ ꯑꯉꯥꯡ ꯑꯣꯏꯖꯔꯤꯕꯅꯤꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯊꯣꯛꯂꯤꯕꯁꯤꯡ ꯑꯗꯨ ꯀꯩꯝꯇ ꯈꯪꯖꯗꯕꯅꯤನ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯍꯧꯅꯕꯤ ꯅꯣꯛꯈꯤꯗꯨꯅ ꯔꯥꯏꯆꯔꯟꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯂꯤ ꯔꯥꯏꯆꯔꯟ ꯑꯃꯗꯤ ꯑꯅꯨꯀꯨꯜ ꯃꯈꯣꯏ ꯑꯅꯤꯅ ꯔꯥꯏꯆꯔꯟꯒꯤ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯇꯝ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯔꯥꯏꯆꯔꯟ ꯎꯕ ꯃꯇꯝꯗ ꯃꯥꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯇꯨꯅ ꯔꯥꯏꯆꯔꯟꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯥꯕꯨ ꯇꯔꯥꯝ ꯑꯣꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯔꯥꯏꯆꯔꯟꯅ ꯃꯥꯒꯤ ꯕꯥꯕꯨ ꯃꯆꯥꯕꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯁꯛ ताकली अनुकूल रायचरणगी लाइरब इमुंग अदुदा लेजबा तारबसु इमुंग अदुदा महान मतम खरा लेरिङे मतमदो मागिदि ख्वाइदगी नुंगाइजबा पुन्सि मते अमा हाइबदा ओइखि अनुकूल मागी पुन्सिदा अमुक्ता थेनरक्त्रिबा खुंगंगी पुन्सि महिंग अदुदा रायचोगी इमुंग मनुंग पुन्ना लेमिनरी अनुकूलना रायचरणगी इमुंगदा लेरिबा शहरददि अमुक्ता उजगे हाइबा फावबा फंगद्रबा लवु सिंगुबदा सिजनबा खुचु खलाइसिंग अदो यामना खंगनिंगना फोटो कापली अदुगा खुंगंगी इचम चमलबा पुन्सि महिंग अदुबसु खोइदाजना फोटो नमली मतंग मतुंगिना रायचरणगी मचनपी लुहोंग निमित अदुसु योक्सिलखि अनुकूलसु रायचरणगी मचनपी लुहोंगबदो इमुंग मनुंग अमगुमना सरुक यारी अदुगा रायचरणसु मागी अमत्ता ngaijaribi मचनपीबु याइफाबता ओयो हाइबा बोर अमगा लोइनना बिदाय पीरी असोमदना नरेन मागी कोल माइनसिंग अदु सरकारना लौसनख्रबा मतुंगदा नरेन वखल नुंगाइतबना हेनबना मतम पुनमक्ता मंगदुना तलैखि नरेन गी होंगलक्लिबा मतौसिंग अदु मागी नुपी ओइबि सुरमानादि येंगबा ngamjakide नरेन गी दमक्ता खल्लुबदा ओंथोकना सुवाजखि मथंगे सेनचना रायचरण अमदी अनुकूल अमुहना शहरदा हलक्लबा मतुंगी वारिनी रायचरण मतोमदा फमदुना अनुकूल ने स्कूल दगी हलक्पा ngaidुना लेरमी हानदि अनुकूल ने स्कूल चप्पा मतमदा फॉरेन कार तोंगदुना चलमबनी अदुबु हौजिति अनुकूल स्कूल गी बस तोंगदुना स्कूल काथो कासिन तौरे मथंगे सेंदना रायचू अमदी अनुकूल मखोंगना मयम ताना हलक्पा मतमदा अनुकूलना रायचूदा हंगई अखोगी ड्राइवर ओरंबा शिवदयाल कदायदा चखरगे रायचरण खुमलई शिवदयालदि कोलकातादा चखरे थबा अनौबा म फंगेना अखोय लोयनमु हुंतोमा चखरबनी अनुकूलना मु हंगई अखोगी कार ने कनाय चखरबा रायचरण नमु नोनो खुमलई ड्राइवर लेट्रगबु कार कमाय थमदुनो angang oijarabsu अनुकूल मखोगी इमुंग मनुंग दो होंगलक्लिबसिंग अदो खंगदबदि नते
aduna maga khwaidagi chanajaba Raicharan da hanglai akhoi gi emung da punna leminaramba akhoi ga punna chamin thakminaramba mayamdo amamam to ena chanagriba se karigino haujisu Raicharan na awaba matu utuna khumli makhoi singdudi thabak tawbada haite haduna akhoi gi shabna loina tangthokhrabani dubu Raicharan anukul da awaba amatta khanganingdabagi nokna wahang khudimake pakhum pijarabasu angang ojarabasu anukulna makhoi gi emung da karigum kharadi thoklai habase khangi maram aduna anukulna mathwai yamna nungaijadana Raicharan bu Raichu haina nungsina kauraduna hanglai akhoi gi emung manungda punna leminaramba miyoi singadudi akhoi bu thadu amaga chatkhre Raichu nangsu aibu thadu amaga chatkadoribra Raicharan anukul gi wahang asida pakhum piba ngamdana mungsuk mungjanana anukul bu yengduna leiri Tanja asida anukul Raicharan gi manakta chenchinduna mabu chena koli Raicharan nasu anukul bu chena koladuna mamitta mapi irachena khonjen nikna hairi babu machabu kaidunungda aina thadu uga chatloi matam amadadi ake amau arang araki pochitana pik thana leramba anukul gi emungdo ngasidi punghang hangle mamaidadi anukul na hek pokpadagi lejaraklaba makhoi gi mayumado ngasidi bidai piba tarami matam amada ake amau foreign gi atangbu kar ngata tonglamba anukul amadi makhoi gi emung manu ngasidi mallaba ambassador amada makhoi gi manai masal amadi makhoi gi chawraba yumado thadu amaga chatki sarkarnadi makhoi emung manung gi paisa lakadriba sendal lambi oriba coal mine adu lokshin bikre aduga coal mine adu sagatpada changkiba pusalluba paisa singaduna sarkarna singbibagi mahutta mapudo ina singo harabanina narensu magi lejaba yum hingkhol amadi gari na chingbo yontho amaga mingondagi pusalluba punamak singdokhibani migi singba loiba matamdadi makhoi gi ne habda kari shulem hodre naren gi emung manung na yumjao thadoktuna chakhiba matamda Raicharan nadi kamna naren gi emung manung amadi anukul da bidai piri mathangi senasina Raicharan gi khungang aduni Raicharan gi khungang da ambassador car thobu nupa ama laklaga lambi de chalamba nupa ama da hangli Raicharan gi mem se kadai dano mathangi sendana ambassador car aduna Raicharan gi thongal lawchilakpa matamda car dagi nupa ama kumtharaklaga Raicharan gi mayum tamna changlakhi nupa aduna Raicharan gi sumang roppa matamda Raicharan gi nupin nupa da hangli kanano nangbo nupa aduna khumlai ai police ni pakhum se tarbu matamda Raicharan gi nupidi mana pairabne potche punamak thadaramnaga yamna pakhachana imung de chenchinki mathangi thangnaba miku madana imung degi Raicharan yamna pakhana mapane chenthok charai aduga makhoi gi sumang de leptuna lermne nupa adi manakta tamna changlak hangi sahab kari takbi gidaba nupa aduna magi phurikhaudagi anukul gi angang oinge da kapkhiba ariba photo ong puthoduna Raicharan da hanglai masi angang si masa khangbra Raicharan di matam guirabagi tungda magi babu machai photo ubu matamda photo do nungsini yengladuna yamna haraujana khumli masidi aigi babu machanina adubu lakliba nupa aduna Raicharan da hairi angang asi mayumdagi mangkhre chenthokra hana paw ama lakle mama mapana complaint thangalakle angang asi nangi nayumda nangna losalaga thame hai itha thajadaba nupa adugi wahai du tarba matamda Raicharan di yamna pakhachana hairi aidi babu macha ukhidawa chahi kun henjalakle haujikti babu macha do phanayamna wanglambani haduna nupa adu da yankhalai adubu Raicharan nupa adu da yankhaluba matamdadi nupa adu di nokmi toraga Raicharan gi pakhachaba mataw adu da yamna haraujana yenglamle Raicharan magi mamangda leplamliba nupa adu kanano hek khanglakpa mikup adu da haraubana hemankhiduna Raicharan mamitta mapi ira chilna nupa adu nungsina koladuna anukul nang laklabra haina chetna koloi aduga thangnaba mikup madana matam amada mabu yokpi thakpirakhiba magi mapugi macha adu da bebar amatta kaidana makhutlonaraduna hairi babu macha laklibra adubu anukul nadi mana angang oringai matamda Raicharan mabu luna tobikhiba makhoi ani gi lenakhiba mari adu ngasi phabu kauramdri ramaduna anukulna matam kuina unarudraba Raicharan bu nungsina koladuna Raichu haina kauri Raicharan amadi anukul gi nungsinaba matawdu ururaga Raicharan gi nupisu haraubana hemankhiduna mamitta mapi ira cheli mathangi sendana imungda ngahak famduna Raicharan amadi anukul cha thakminari Raicharan anukul da hairi nangna lakpa matamda imasu pubiraklamadi amukke hena nungaigadabani ado haujikti nakhoi kadai da leiribage anukul na chawthokchana khumlei ekhoina thaina punna leminarama yumududa hauji amu ekhoi punna leire Raicharan namu yamna ngakna hanglai duba ekhoina leinarama yumjaw adudi matam adu yonthokrabadaine anukul na mu nomi toroduna khumlei yumado aina mu hana leire masi tarba matamda Raicharan sa chawthokchan hairi babu machagi tawba ngambasi ubada ren babudi onthokna haraujaramani yamna su chawthokcharamgani aduba anukul na thawai nungaitana khumlei aikhoi gi babadi laibak thiraba chahi duda adum laikhidre nungaitaba wari si thedolaga Raicharan na amu anukul da hanglai nangdi haujik chenjau pai habadu oire kari thabuk pu tawrino nangna selakliba dress adu yengluragadi nangdi icham chamba lawu singu tawba mi sumande aduga nasakna taw fajariba seli chariba sing adu yengluragadi film gi hero bu mali film kumiro hero oirira
ꯑꯅꯨꯀꯨꯜꯅ ꯈꯨꯝꯂꯛꯏ ꯑꯩꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦ ꯁꯔꯀꯥꯔꯒꯤ ꯏꯆꯝ ꯆꯝꯕ ꯑꯣꯐꯤꯁꯥꯔ ꯃꯆꯥ ꯑꯃ ꯑꯣꯏꯖꯔꯤ ꯍꯧꯖꯤꯛ ꯑꯩ IFS ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯤ ꯃꯇꯝ ꯑꯃꯗ ꯑꯩ ꯒꯜꯐ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨꯗ ꯄꯣꯁꯇꯤꯡ ꯇꯥꯔꯝꯃꯤ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯑꯗꯨꯗ ꯏꯔꯥꯡ ꯊꯣꯛꯂꯛꯄꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯝꯅꯃꯛ ꯄꯨꯗꯨꯅ ꯍꯜꯂꯛꯂꯒ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯂꯩꯔꯦ ꯔꯥꯏꯆꯔꯟꯅ ꯍꯔꯥꯎꯖꯅ ꯍꯪꯂꯛꯏ ꯅꯪꯕꯨ ꯂꯨꯍꯣꯡꯂꯕ꯭ꯔꯥ ꯍꯥꯏꯁꯦ ꯑꯅꯨꯀꯨꯜꯅ ꯑꯃꯨꯛ ꯏꯀꯥꯏꯔꯞ ꯇꯧꯅ ꯈꯨꯝꯂꯛꯏ ꯂꯨꯍꯣꯡꯕꯗ ꯅꯠꯇꯦꯗ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯗꯕ ꯁꯦꯟꯅꯕꯗ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯕ ꯏꯆꯥꯅꯨꯄꯥ ꯆꯍꯤ 2 ꯁꯨꯔꯕ ꯑꯃꯁꯨ ꯂꯩꯔꯦ ꯃꯁꯤ ꯇꯥꯔꯕ ꯃꯇꯝꯗꯅ ꯔꯥꯏꯆꯔꯟꯅ ꯌꯥꯝꯅ ꯍꯔꯥꯎꯖꯅ ꯃꯥꯒꯤ ꯅꯨꯄꯤ ꯕꯨꯔꯤꯗ ꯄꯥꯎ ꯇꯝꯂꯤ ꯑꯩꯒꯤ ꯕꯥꯕꯨ ꯃꯆꯥꯒꯤꯁꯨ ꯑꯄꯤꯛꯄ ꯕꯥꯕꯨ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯁꯥ ꯃꯇꯣꯝꯗ ꯍꯥꯏꯖꯔꯤ ꯑꯩꯁꯦ ꯇꯁꯦꯡꯅꯃꯛꯀꯤ ꯑꯍꯜ ꯍꯥꯏꯕꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦꯀꯣ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯑꯅꯨꯀꯨꯜꯅ ꯍꯥꯏꯉꯝꯗꯅ ꯔꯥꯏꯆꯔꯟꯗ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯀꯗꯣꯏ ꯅꯠꯇ꯭ꯔꯥ ꯔꯥꯏꯆꯔꯟꯁꯨ ꯃꯥꯒꯤ ꯕꯥꯕꯨ ꯃꯆꯥꯒꯤ ꯋꯥ ꯍꯤꯛꯇꯣꯛꯆꯕ ꯉꯝꯗꯦ ꯑꯗꯨꯅ ꯋꯥꯈꯜ ꯈꯟꯖꯥꯟꯅꯅ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ ꯂꯧꯔꯣꯛ ꯄꯟꯊꯥ ꯍꯦꯛ ꯂꯣꯏꯕꯒ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯀꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯔꯥꯏꯆꯔꯟꯗꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯃꯥꯒꯤ ꯕꯥꯕꯨ ꯃꯆꯥ ꯎꯅꯔꯨꯕꯒꯤ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯏꯃꯨꯡꯗ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯕꯨꯔꯤꯗꯤ ꯀꯩꯗꯧ ꯏꯁꯥꯎ ꯁꯥꯎꯅꯤꯡꯅ ꯏꯁꯧ ꯏꯂꯥꯡ ꯂꯥꯡꯅ ꯊꯕꯛ ꯇꯧꯔꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯔꯥꯏꯆꯔꯟ ꯍꯪꯂꯛꯏ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯅꯪꯅ ꯏꯁꯧ ꯂꯥꯡꯂꯤꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯈꯨꯝꯂꯛꯏ ꯕꯥꯕꯨ ꯃꯆꯥꯒꯤ ꯃꯌꯨꯝꯗ ꯃꯇꯝ ꯀꯨꯏꯅ ꯂꯩꯊꯣꯔꯛꯀꯅꯨ ꯍꯦꯛ उनरमगा अदुम हलकदबनी ऐदि हाइबिदे हानु मतम कुइना नंग आदा लेथोक्लबदि नंग हलकपद ऐसु युम मसिदा लेरमरोय राइचरनसु मागी नुपि सावदना बाहादुना नोमी तोरदुना हाइरि मखोइगे हेक उनरगा वारी घाक सानरगा अदुम हलअदमनी मथंगी सेंदना राइचरन बाबू मचागी मेमदा लाक्लमी मतम कुइरबगी तुंगदा युमजावदुदा अमुक हना लाक्पो मतमदा युमजावदुदि हानागी ओइरिबे फिबम अदुगा चप मानना अमुक अनुकूलना निंगथीजना सेमगतुना लेरमले फगलांगदा थेलिबा मागी मपु रेनगी इमुंग मनुंगी फोटोसिंग अदु उरुरगा राइचरन हौख्रबा मतम अदुबु निंगसिंगदुना मथमोइदा नुंगाइतबा फावजरी तंजासिदा नरेनगी नुपि चंगलक्लगा राइचरनबु राइचु हाइना नुंगसिना कौरगा नंगबु नुंगाइरिब्रा हाइना हंगलखी राइचरनसु नरेनगी नुपिगी मनागदा चंगसेंदुना मखोंग सोना खुरुमजरगा नुंगाइजरी इमा हाइना खुरुमली मतम कुइना वारी सानबा फंगुद्रबा मपु मनाय ngasidi ningthijana phaminaduna harau nungai awa ana wari sanari ha wari sanaraba matungda narengi nupi surmana raicharen hangli raichu nangi imung manungni kamdori duga nangi de angang kaya sujaraba wahang asida raicharen khara ikairap tawna khumlai hauju phawagi oinadi ayi angang amata yaujadri aduba akhang ahi doctor tanaba yabasu tanari doctor nadi buri ekhoini gisu icha phungjaba yabagi chahi kharadi leiri hairi aduna haujiki oinadi ekhoi anima hidak langthak kanna chari hidak langthak kaloinana lai khurumbasu lepchadri lai pham masingbu sujalaklabani ekhoi anina khurumlakliba anja sida anukulgi machanupa adusu surma amadi raicharan makhoi anina wari sanariba mafam aduda makhong kafai thanglaga makhoi anigi marakta nok noktana changlakhi राइचरनदी अंगांग अदु उबु मतमदा हरावबदा लोइखरे आइगी बाबू मचा अनुकुलगी अपिकपा बाबू मचानी हादुना अंगांग अदु नुंगसिना पंखलमी अदुबु अंगांग अदुनदी मसा अमुक्ता फाबा खंगद्रिबनिना राइचरन माबु पंबा मतमदा अंगांग अदुदी कपली मचानुपाना कप्पा मतोदु उरगा ममा ओइरिबि अनुकुलगी नुपिनदी मचानुपाबु माना अमुक्ता फाबा मसा खंगद्रिबा मियमना पंबदुदा ओंथोकना पाखचरी अनुकुलगी मचानुपागी ममिंग सिद्धान कवि दुगा इमुंगदना मयाना नुंगसिना सिद्धू हाइना कवि सिद्धू राइचरन पंबा मतमदा कोइना कपखिदे राइचरन गी अंगांग लोइना भाइबा अंगांग बु लूना तौजबा मतौ अदुदा सिद्धूसु मिकुप खरगी मतुंगददी नोकना राइचरन गा सानाबा हौखी मची मतुंगदना राइचरन सिद्धूबु लग्ना रदुना हाइरि नंगनदि आइगी मिंग करी कौदोरी राइचू कौदोरा राइचन कौदोरा अंगांग अदुनसु मरोन सुबो सुदबोय राइचरनदा चन्ना हाइना कौरई मसी मतुंगदना राइचरन सिद्धू पम्मगा मपाना थोखी राइचरनदी मतम पुनमक्ता सिद्धूगा सानादुना लेखी सिद्धूबुसु ओंथोकना लुना तौजरी राइचरन सिद्धूगा मतम पुनमक्ता सानादुना लेबना मागी खुंगंगदा मागी नुपिना माबु ngaihori haibado कावख्रबगुम तौरे राइचरन मयुमदा हंदना मागी बाबू मचा अनुकूली मयुमदा सिद्धू सेनादुना लेरक्लिबसि था मरी सुजलक्ले मतमगा हौखिबा खंगहौदे हौजिक्ति अनुकूलगी युमजावदो थाइनगी मखोइना लेरम युमजावदुगा चप मानखरे मुंगदा लेरिबा मियोइसिंगी हराव तयामबगी नुंगाई याइफबगी मिनोक अदुगा मुंग मनुंगी थबा इंखांगदा मतेंग पांगननबा अनाय मसलगी अवाटपसु लेखिदे युमजावसे नरेनगी मतमदा लेरम्बा युमजावदुगा चप मानखरे होंगलिबा हाइबबु मतम अदुदना नरेना युम अदुगी मकोक ओइखी अदुगा हौजिकना अनुकूलना युम अजुगी मपु ओइरि असि नतबा अहोंगबा अमा हाइरगदी मतम अदुददी राइचरनबु मयामना नुंगसिना राइचू हाइना कौनरमबनी अदुबु हौजिकति अनुकूलगी मचानुपा सिद्धूना राइचरनबु चन्ना हाइना कौबा हौरकपदगी हौजिकति युम अदुदा राइचरनसु मयामना चन्ना हाइरगा कौनरे मतम खरगी मतुंगदा अनुकूलगी ममानबा थबक तोमिनबा ऑफिसर खरा मखोइगी मेमदा पार्टी तौबा लाकनी हाइबदगी अनुकूलगी इमुंग मनुंगदा मनाय मसलसिंग अदो थबक यामना चिनरमी राइचरनसु इमुंग मनुंगी थबक तौबा मतमदा सिद्धूना येतनबा हाइदुना सिद्धू मखोइ अनि खतंग पार्कता कोइबा चलुसि हाइदुना अंगांग पुरगा चटखी मथंगी सिंदना राइचरन अमदी सिद्धू मखोइ अनिना पुन्ना पार्कता फमिनबा मतमदा राइचरनदी मी कनामता लेतबगी तंजा येंगलगा मागी फुरिखावदा माना चेक्सिन थमजरिबा मागी नुपिगी फोटो पुथोक्तुना मागी नुपिबु नुंगसिना येंगली
ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯁꯥ ꯃꯇꯣꯝꯗ ꯍꯥꯏꯖꯔꯤ ꯀꯔꯤꯒꯨꯝꯕ ꯕꯨꯔꯤ ꯑꯩꯈꯣꯏꯅꯤꯒꯤꯁꯨ ꯏꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯕ ꯇꯥꯔꯕꯗꯤ ꯏꯆꯥꯅꯨꯄꯥꯗꯣ ꯁꯣꯏꯗꯅꯃꯛꯀꯤ ꯅꯤꯡꯊꯧ ꯃꯆꯥ ꯑꯃꯒꯨꯝꯅ ꯌꯣꯛꯀꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯔꯥꯏꯆꯔꯟꯅ ꯁꯤद्धꯨꯕꯨ ꯁ꯭ꯇ꯭ꯔꯣꯂꯔ ꯑꯃꯗ ꯍꯥꯞꯇꯨꯅ ꯏꯁꯤꯡ ꯈꯣꯡ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯏꯁꯤꯡ ꯈꯣꯡ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯄꯥꯠ ꯃꯆꯥ ꯑꯗꯨꯗ ꯀꯨꯝꯊꯗꯨꯅ ꯁꯤद्धꯨꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜ ꯈꯔ ꯍꯦꯛꯂꯤ ꯔꯥꯏꯆꯔꯟ ꯊꯝꯕꯥꯜ ꯍꯦꯛꯅ ꯀꯪꯐꯥꯜꯗ ꯃꯥꯕꯨ ꯀꯧꯗꯨꯅ ꯂꯩꯔꯤꯕ ꯁꯤद्धꯨꯕꯨ ꯇꯨꯡ ꯍꯟꯅ ꯌꯦꯡꯗꯨꯅ ꯃꯥꯕꯨꯁꯨ ꯁꯦꯟꯅꯔꯤ ꯇꯟꯖꯥꯁꯤꯗ ꯅꯣꯡ ꯀꯟꯅ ꯈꯥꯛꯆꯤꯜꯂꯛꯄꯗꯒꯤ ꯔꯥꯏꯆꯔꯟꯅ ꯃꯁꯥ ꯃꯇꯣꯝꯗ ꯍꯥꯏꯖꯔꯤ ꯅꯣꯡ ꯇꯥꯗ꯭ꯔꯤꯉꯩꯗ ꯌꯨꯝ ꯌꯧꯍꯧꯅꯕ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜ ꯐꯖꯕ ꯑꯃꯈꯛꯇꯪ ꯂꯥꯝꯃꯒ ꯍꯦꯛꯅꯅꯕ ꯍꯣꯠꯅꯔꯝꯃꯤ ꯔꯥꯏꯆꯔꯟꯅ ꯊꯝꯕꯥꯜ ꯍꯦꯛꯄ ꯍꯦꯛ ꯂꯣꯏꯕꯒ ꯏꯝꯐꯥꯜꯗ ꯀꯥꯈꯠꯂꯛꯂꯒ ꯁꯤद्धꯨꯗ ꯍꯥꯏꯔꯤ ꯁꯤद्धꯨ ꯅꯪꯅ ꯄꯥꯝꯖꯕ ꯂꯩꯗꯨ ꯍꯦꯛꯂꯛꯑꯦ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯁꯤद्धꯨꯅ ꯉꯁꯥꯏ ꯂꯦꯞꯄꯒ ꯂꯩꯍꯧꯕ ꯃꯐꯝ ꯑꯗꯨꯗ ꯁꯤद्धꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯔꯥꯏꯆꯔꯟꯅ ꯕꯥꯕꯨ ꯃꯆꯥ ꯍꯥꯏꯅ ꯍꯟꯅ ꯀꯧꯔꯕꯁꯨ ꯁꯤद्धꯨꯗꯤ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ ꯁꯤद्धꯨꯒꯤ ꯃꯋꯥ ꯃꯈꯣꯜ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ ꯑꯁꯣꯝꯗꯅ ꯅꯣꯡꯒ ꯀꯟꯅ ꯈꯥꯛꯆꯤꯜꯂꯛꯄꯁꯤꯗ ꯁꯤद्धꯨꯒꯤ ꯃꯃꯥꯅꯗꯤ ꯃꯆꯥꯅꯨꯄꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯔꯥꯏꯆꯔꯟꯅ ꯄꯨꯔꯛꯇ꯭ꯔꯤ ꯍꯥꯏꯗꯨꯅ ꯄꯥꯈꯠꯆꯔꯤ ꯃꯃꯥ ꯑꯣꯏꯕꯤꯒꯤ ꯄꯥꯈꯠꯆꯕꯅ ꯍꯦꯟꯃꯟꯗꯅ ꯅꯨꯡꯀꯨꯜꯗ ꯅꯣꯡꯁꯦ ꯀꯟꯁꯤꯜꯂꯛꯂꯦ ꯔꯥꯏꯆꯔꯟ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯁꯤद्धꯨꯕꯨ ꯑꯃꯨꯛꯇ ꯂꯧꯕꯤꯔꯨ ꯍꯥꯏꯗꯨꯅ ꯒꯤꯔꯤ ꯇꯛꯄꯗꯒꯤ ꯑꯅꯨꯀꯨꯜꯁꯨ ꯅꯣꯡꯂꯛ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯁꯤद्धꯨ ꯂꯧꯅꯅꯕꯒꯤꯗꯃꯛꯇ ꯃꯅꯥꯏ ꯃꯁꯜ ꯄꯨꯗꯨꯅ ꯆꯠꯈꯤ ꯑꯁꯣꯝꯗꯅ ꯔꯥꯏꯆꯔꯟꯗꯤ ꯕꯥꯕꯨ ꯃꯆꯥ ꯀꯧꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯄꯥꯔꯛꯀꯤ ꯃꯐꯝ ꯈꯨꯗꯤꯡ ꯁꯤꯟꯕ ꯊꯨꯡꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯕꯥꯕꯨ ꯃꯆꯥꯕꯨ ꯊꯤꯔꯤ ꯁꯤद्धꯨꯕꯨ ꯀꯧꯔꯤ ꯂꯝꯕꯤꯗ ꯊꯦꯡꯅꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯇ ꯁꯤद्धꯨ ꯎꯕ꯭ꯔꯥ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯎꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯏꯍꯪ ꯍꯪꯂꯤ ꯑꯗꯨꯕꯨ ꯀꯅꯥꯝꯇꯅꯗꯤ ꯎꯏ ꯍꯥꯏꯔꯛꯇꯦ ꯔꯥꯏꯆꯔꯟ ꯅꯣꯡꯅꯒ ꯀꯟꯁꯤꯜꯂꯛꯄꯅꯦ ꯃꯇꯝꯅꯒ ꯊꯦꯡꯖꯤꯜꯂꯛꯄꯅꯦ ꯕꯥꯕꯨ ꯃꯆꯥ ꯀꯧꯗꯨꯅ ꯆꯦꯜꯂꯝꯕꯗꯒꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯦꯟꯊꯔꯛꯄ ꯍꯧꯔꯛꯈꯤ ꯋꯥꯈꯜ ꯋꯥꯕꯁꯨ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯔꯥꯏꯆꯔꯟꯅ ꯕꯥꯕꯨ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯃꯤꯟꯅꯈꯤꯕ ꯄꯨꯟꯅ ꯂꯥꯟꯊꯣꯛꯃꯤꯟꯅꯔꯛꯈꯤꯕ ꯈꯣꯡ ꯃꯆꯥ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯈꯣꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯁꯥꯔꯤꯕ ꯀꯜꯕꯔꯠ ꯑꯗꯨꯒꯤ ꯃꯊꯛꯇ ꯕꯥꯕꯨ ꯃꯆꯥꯅ ꯄꯥꯏꯈꯤꯕ ꯁꯥꯟꯅꯄꯣꯠ ꯑꯃ ꯇꯥꯔꯝꯂꯤꯕ ꯑꯗꯨ ꯎꯔꯝꯃꯤ ꯔꯥꯏꯆꯔꯟ ꯑꯀꯤꯕ ꯋꯥꯈꯜ ꯑꯃꯒ ꯂꯣꯏꯅꯅ ꯃꯈꯨꯠ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯁꯥꯟꯅꯄꯣꯠ ꯑꯗꯨꯕꯨ ꯇꯞꯅ ꯈꯨꯝꯒꯠꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯔꯥꯏꯆꯔꯟ ꯁꯥꯟꯅꯄꯣꯠ ꯇꯥꯔꯝꯂꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯍꯦꯛ ꯃꯃꯥꯡꯗꯅ ꯅꯨꯡꯂꯛꯇ ꯁꯥꯐꯨ ꯀꯟꯅ ꯆꯦꯟꯊꯔꯛꯂꯤꯕ ꯏꯁꯤꯡꯒꯤ ꯈꯣꯡ ꯑꯃꯁꯨ ꯂꯩꯔꯤ ꯔꯥꯏꯆꯔꯟ ꯁꯥꯐꯨ ꯀꯟꯅ ꯆꯦꯟꯊꯔꯛꯂꯤꯕ ꯏꯁꯤꯡ ꯑꯗꯨꯗ ꯑꯀꯤꯕ ꯁꯛꯐꯝ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯂꯤ ꯉꯁꯥꯏꯗꯒꯤ ꯃꯍꯥꯛꯅ ꯀꯤꯖꯔꯝꯂꯤꯕꯁꯤꯡ ꯑꯗꯨ ꯇꯁꯦꯡꯅꯃꯛꯀꯤ ꯑꯆꯨꯝꯕ ꯑꯣꯏꯅ ꯊꯣꯛꯂꯒꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯆꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯔꯥꯏꯆꯔꯟ ꯏꯁꯤꯡ ꯈꯣꯡ ꯑꯗꯨꯗ ꯀꯨꯝꯊꯔꯛꯂꯝꯃꯤ ꯑꯗꯨꯒ ꯏꯁꯤꯡ ꯈꯣꯡꯗ ꯂꯨꯞꯁꯤꯟꯗꯨꯅ ꯏꯁꯤꯡ ꯃꯈꯥꯗ ꯃꯥꯒꯤ ꯕꯥꯕꯨ ꯃꯆꯥ ꯁꯤद्धꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯏꯌꯦꯡ ꯌꯦꯡꯕ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯈꯤ ꯁꯥꯐꯨ ꯀꯟꯅ ꯆꯦꯟꯊꯔꯛꯂꯤꯕ ꯏꯁꯤꯡ ꯈꯣꯡ ꯑꯗꯨꯒꯤ ꯖꯒꯥ ꯑꯃꯗ ꯁꯤद्धꯨ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯇꯣꯞꯄ ꯖꯒꯥ ꯑꯃꯗ ꯑꯃꯨꯛ ꯀꯟꯅ ꯆꯦꯜꯂꯛꯇꯨꯅ ꯔꯥꯏꯆꯔꯟꯅ ꯁꯤद्धꯨꯕꯨ ꯊꯤꯕ ꯂꯦꯞꯇ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯅꯨꯡ ꯃꯔꯛꯇ ꯆꯦꯜꯂꯤꯕ ꯏꯔꯩ ꯀꯜꯂꯕ ꯏꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯁꯤद्धꯨꯅ ꯇꯣꯡꯈꯤꯕ ꯈꯣꯡꯎꯞ ꯅꯥꯝꯃ ꯇꯥꯎꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯔꯥꯏꯆꯔꯟꯅ ꯎꯔꯛꯈꯤ ꯔꯥꯏꯆꯔꯟꯅ ꯏꯁꯤꯡꯗ ꯆꯣꯡꯊꯗꯨꯅ ꯈꯣꯡꯎꯞ ꯅꯥꯝꯃ ꯑꯗꯨꯇꯪ ꯑꯣꯏꯔꯕꯁꯨ ꯐꯪꯅꯅꯕ ꯍꯥꯏꯗꯨꯅ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯏꯁꯤꯡ ꯏꯔꯩ ꯀꯟꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯈꯣꯡꯎꯞ ꯑꯗꯨꯁꯨ ꯏꯁꯤꯡ ꯏꯔꯩ ꯑꯗꯨꯅ ꯆꯦꯟꯊꯗꯨꯅ ꯄꯨꯈꯤ ꯈꯣꯡꯎꯞ ꯅꯥꯝꯃ ꯑꯗꯨꯇ ꯐꯥꯎꯕ ꯔꯥꯏꯆꯔꯟꯅ ꯂꯧꯁꯤꯟꯕ ꯉꯝꯍꯧꯗꯦ ꯔꯥꯏꯆꯔꯟ ꯏꯁꯤꯡ ꯃꯌꯥꯏꯗ ꯂꯦꯞꯇꯨꯅ ꯏꯁꯤꯡꯒꯤ ꯁꯥꯐꯨꯗꯨꯅ ꯆꯦꯟꯊꯈ꯭ꯔꯤꯕ ꯈꯣꯡꯎꯞ ꯅꯥꯝꯃ ꯑꯗꯨ ꯌꯦꯡꯗꯨꯅ ꯊꯃꯣꯏ ꯀꯥꯏꯅ ꯇꯦꯡꯊꯥꯍꯧꯔꯤ ꯑꯁꯣꯝꯗꯅ ꯅꯨꯃꯤꯗꯥꯡꯅꯒ ꯃꯝꯁꯤꯜꯂꯛꯄ ꯃꯇꯝꯁꯤꯗ ꯑꯅꯨꯀꯨꯜ ꯃꯥꯒ ꯂꯣꯏꯅꯅ ꯂꯥꯛꯃꯤꯟꯅꯕ ꯃꯅꯥꯏ ꯃꯁꯜꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯔꯥꯏꯆꯔꯟ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯁꯤद्धꯨꯅ ꯆꯠꯈꯤꯕ ꯄꯥ ꯑꯗꯨ ꯁꯤꯟꯕ ꯊꯨꯡꯕ ꯃꯈꯩ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯣꯏꯊꯤ ꯊꯤꯔꯤ ꯃꯃꯩꯗꯗꯤ ꯎꯈꯣꯡ ꯑꯃꯒꯤ ꯃꯈꯥꯗ ꯊꯃꯣꯏ ꯀꯥꯏꯅ ꯅꯤꯡꯉꯝꯗꯅ ꯀꯞꯂꯤꯕ ꯔꯥꯏꯆꯔꯟꯕꯨ ꯑꯅꯨꯀꯨꯜꯅ ꯎꯔꯛꯈꯤ ꯑꯅꯨꯀꯨꯜꯅ ꯔꯥꯏꯆꯔꯟꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯀꯩꯗꯧꯔꯕꯒꯦ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯁꯤद्धꯨꯅ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕ ꯍꯥꯏꯅ ꯍꯪꯂꯤ ꯑꯗꯨꯕꯨ ꯔꯥꯏꯆꯔꯟ ꯑꯅꯨꯀꯨꯜꯒꯤ ꯋꯥꯍꯪ ꯑꯗꯨ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗꯅ ꯁꯤद्धꯨꯕꯨ ꯅꯤꯡꯉꯝꯗꯅ ꯀꯧꯗꯨꯅ ꯇꯦꯡꯊꯥꯗꯨꯅ ꯀꯞꯂꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡꯗꯅ ꯑꯅꯨꯀꯨꯜꯒꯤ ꯅꯨꯄꯤ ꯆꯥꯔꯨꯜꯅ ꯄꯨꯂꯤꯁ ꯀꯧꯗꯨꯅ ꯃꯆꯥꯅꯨꯄꯥ ꯁꯤद्धꯨꯕꯨ ꯐꯪꯅꯅꯕ ꯊꯤꯕꯤꯌꯨ ꯍꯥꯏꯔꯤ ꯑꯗꯨꯒ ꯃꯌꯥꯝ ꯃꯃꯥꯡꯗ ꯃꯃꯥꯏ ꯂꯨꯛꯊꯗꯨꯅ ꯅꯤꯡꯉꯝꯗꯅ ꯀꯞꯂꯤꯕ ꯔꯥꯏꯆꯔꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯥꯔꯨꯜꯅ ꯆꯩꯔꯤ ꯃꯆꯥ ꯐꯪꯖꯗꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯁꯤद्धꯨ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯖꯤꯟꯅꯔꯤꯕꯁꯦ ꯑꯣꯏꯗꯕꯅꯤ ꯑꯔꯥꯟꯕꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄा ꯁꯤद्धꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯂꯤ ꯏꯆꯥꯅꯨꯄा ꯃꯍꯥꯛꯅ ꯂꯣꯠꯁꯤꯟꯈꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯆꯥꯔꯨꯜꯅ ꯑꯃꯨꯛ ꯃꯥꯒꯤ ꯅꯨꯄꯥꯗ ꯌꯥꯝꯅ ꯄꯦꯟꯖꯗꯅ ꯍꯥꯏꯔꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯁꯤद्धꯨ ꯅꯨꯄꯥ ꯑꯁꯤꯅ ꯍꯨꯔꯥꯟꯈ꯭ꯔꯕꯅꯤ ꯑꯩꯗꯤ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯍꯥꯏꯖꯕꯅꯤ ꯅꯨꯄꯥ ꯑꯁꯤ ꯊꯥꯖꯗꯦ ꯍꯥꯏꯅ ꯑꯗꯨꯕꯨ ꯅꯈꯣꯏꯅꯗꯤ ꯑꯩꯅ ꯍꯥꯏꯖꯕ ꯑꯃꯠꯇ ꯇꯥꯕꯤꯈꯤꯗꯦ ꯑꯅꯨꯀꯨꯜ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯋꯥ ꯑꯃ ꯐꯥꯎꯕ ꯉꯥꯡꯕ ꯉꯝꯗꯅ ꯂꯩꯔꯤ ꯊꯃꯣꯏ ꯀꯥꯏꯅ ꯂꯦꯞꯂꯤ ꯃꯆꯥ ꯀꯥꯏꯅꯔꯤꯕꯤ ꯆꯥꯔꯨꯜꯗꯤ ꯑꯉꯥꯎꯕꯤꯒꯨꯝ ꯑꯣꯏꯈ꯭ꯔꯦ ꯃꯥꯒꯤ ꯅꯨꯄꯥꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯁꯤद्धꯨ ꯍꯧꯖꯤꯛꯃꯛ ꯃꯉꯣꯟꯗ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯇꯦꯡꯊꯥꯔꯤ ꯔꯥꯏꯆꯔꯟꯅꯗꯤ ꯑꯅꯨꯀꯨꯜꯕꯨ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯅꯥꯎꯅꯨꯄꯥꯗꯧꯅ ꯅꯨꯡꯁꯤꯅ ꯌꯣꯛꯆꯔꯛꯄꯅꯤ ꯑꯗꯨꯒ ꯃꯅꯥꯎꯅꯨꯄꯥꯒꯤ ꯑꯃꯠꯇ ꯉꯥꯏꯖꯔꯕ ꯃꯆꯥ ꯃꯥꯒꯤꯁꯨ ꯃꯆꯥ ꯁꯛꯂꯕ ꯃꯆꯥꯅꯨꯄꯥ ꯁꯤद्धꯨꯕꯨꯁꯨ ꯃꯍꯥꯛꯅ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯅꯨꯡꯁꯤꯖꯈꯤꯕꯅꯤ ꯆꯦꯛꯁꯤꯟꯅꯁꯨ ꯁꯦꯟꯅꯖꯈꯤꯕꯅꯤ ꯑꯗꯨꯕꯨ ꯔꯥꯏꯆꯔꯟꯅ ꯁꯨꯞꯅꯒꯤ ꯃꯤꯀꯨꯞ ꯑꯃꯇꯪ ꯁꯤद्धꯨꯕꯨ ꯌꯦꯡꯍꯧꯗꯕ ꯃꯤꯀꯨꯞ ꯑꯃꯒꯤ ꯑꯁꯣꯏꯕ ꯑꯗꯨꯅ ꯉꯁꯤꯗꯤ ꯁꯤद्धꯨ ꯃꯔꯥꯜꯅ ꯃꯄꯣꯞ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯃꯒꯨꯝꯅ ꯑꯅꯨꯀꯨꯜꯒꯤ ꯃꯃꯥꯡꯗ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯂꯦꯞꯂꯤ ꯋꯥꯍꯩ ꯑꯃꯠꯇ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯤ ꯅꯨꯡꯁꯤꯔꯕ ꯃꯆꯥ ꯁꯛꯂꯕ ꯁꯤद्धꯨꯒꯤꯗꯃꯛꯇ ꯐꯥꯎꯕ ꯃꯈꯣꯜ ꯊꯣꯛꯅ ꯐꯥꯎꯕ ꯀꯞꯄꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯂꯩꯖꯈꯤꯗ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯑꯃꯨꯛ ꯆꯥꯔꯨꯜꯅ ꯄꯨꯂꯤꯁ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯥ ꯑꯅꯨꯀꯨꯜꯗ ꯍꯥꯏꯔꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯁꯤद्धꯨ ꯂꯩꯈꯤꯗ꯭ꯔꯦ ꯃꯍꯥꯛ ꯏꯔꯥꯛꯅꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯃꯠꯇ ꯐꯥꯎꯕ ꯂꯩꯇꯦ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯃꯠꯇ ꯐꯥꯎꯕ ꯂꯩꯇ꯭ꯔꯕꯅꯤꯅ ꯀꯝꯗꯧꯅꯅꯣ ꯔꯥꯏꯆꯔꯟꯅ ꯏꯆꯥꯅꯨꯄꯥ ꯁꯤद्धꯨ ꯂꯩꯈꯤꯗ꯭ꯔꯦ ꯏꯔꯥꯛꯅꯗꯨꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯛꯄꯗ ꯑꯩꯅ ꯀꯝꯗꯧꯅ ꯊꯥꯖꯔꯨꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯔꯥꯏꯆꯔꯟꯅ ꯇꯧꯁꯤꯟꯅꯕ ꯃꯆꯥꯅꯨꯄꯥ ꯐꯪꯖꯗꯕꯒꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯂꯧꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯅ ꯔꯥꯏꯆꯔꯟꯗ ꯃꯔꯥꯜ ꯁꯤꯔꯤ ꯑꯗꯨꯒ ꯊꯪꯅꯕ ꯃꯤꯀꯨꯞ ꯑꯃꯗꯅ ꯆꯥꯔꯨꯜ ꯃꯈꯨꯠ ꯂꯣꯟꯅꯔꯗꯨꯅ ꯔꯥꯏꯆꯔꯟꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯦꯟꯊꯔꯗꯨꯅ ꯍꯥꯏꯖꯔꯤ
ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯁꯤꯟꯅꯕꯤꯌꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯁꯤꯕ ꯌꯥꯔꯣꯏ ꯆꯔꯨꯜꯅ ꯑꯃꯨꯛꯁꯨ ꯀꯞꯅ ꯃꯈꯥ ꯇꯥꯔꯛꯂꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯑꯩꯒꯤ ꯍꯛꯆꯥꯡꯒꯤ ꯀꯌꯥꯗꯒꯤ ꯑꯣꯏꯔꯛꯈꯤꯕꯅꯤ ꯑꯩꯒꯤ ꯍꯛꯆꯥꯡꯒꯤ ꯁꯔꯨꯛ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯍꯣꯜꯂꯤꯕ ꯁꯣꯔ ꯈꯨꯗꯤꯡꯃꯛ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯒꯤ ꯊꯃꯣꯏꯗꯁꯨ ꯐꯥꯎꯔꯤ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯅꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯆꯥꯅꯨꯄꯥ ꯁꯤꯗꯨ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯗ ꯌꯥꯅꯤꯡꯗ꯭ꯔꯤ ꯊꯃꯣꯏ ꯑꯁꯤꯅ ꯌꯥꯗꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯑꯋꯥꯕꯅ ꯍꯦꯃꯟꯈꯤꯗꯨꯅ ꯆꯔꯨꯜꯅ ꯇꯦꯡꯊꯥꯅ ꯍꯥꯏꯔꯤ ꯑꯩꯒꯤ ꯊꯃꯣꯏꯗꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯁꯤꯗꯨ ꯍꯤꯡꯂꯤ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯅ ꯏꯆꯥꯒꯤꯗꯃꯛꯇ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕꯁꯦ ꯀꯩꯗꯧꯅꯨꯡꯗ ꯑꯂꯥꯟꯕ ꯑꯣꯏꯔꯣꯏ ꯑꯅꯨꯀꯨꯜꯒꯤꯗ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯅ ꯃꯥꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯒꯗꯧꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯦꯡꯊꯥ ꯀꯞꯂꯤ ꯑꯗꯨꯒ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯅ ꯃꯥꯅ ꯍꯦꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗꯒꯤꯅ ꯆꯥꯎꯔꯛꯂꯕ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯃꯥꯕꯨ ꯆꯦꯛꯁꯤꯟꯅ ꯀꯗꯥꯏꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯅ ꯁꯦꯟꯅꯕꯤꯔꯛꯈꯤꯕ ꯃꯥꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯌꯥꯝꯕꯗꯒꯤ ꯍꯦꯜꯂꯕ ꯔꯥꯏꯆꯔꯟꯅꯤ ꯔꯥꯏꯆꯔꯟ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯊꯃꯣꯏ ꯀꯥꯏꯅ ꯇꯦꯡꯊꯥꯔꯤꯕꯤ ꯃꯥꯒꯤ ꯅꯨꯄꯤ ꯆꯔꯨꯜꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯜꯂꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯍꯥꯏꯅꯔꯨꯕ ꯇꯧꯗꯅ ꯃꯔꯥꯜ ꯂꯩꯔꯕ ꯔꯥꯏꯆꯔꯟ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯄꯨꯈꯤ ꯑꯗꯨꯕꯨ ꯑꯅꯨꯀꯨꯜꯅꯗꯤ ꯔꯥꯏꯆꯔꯟꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯈꯤꯗꯦ ꯑꯗꯨꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯄꯤꯔꯣ ꯍꯥꯏꯈꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯗꯥꯡꯗꯣ ꯁꯤꯗꯨꯒꯤ ꯃꯃꯥꯒꯨꯝꯅ ꯑꯇꯤꯌꯥꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯅꯣꯡ ꯈꯥꯛꯈꯤ ꯅꯣꯡ ꯆꯨꯕ ꯂꯦꯞꯈꯤꯗꯦ ꯂꯥꯏꯕꯛ ꯊꯤꯔꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯁꯤꯗꯨꯒ ꯂꯣꯏꯅꯅ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯃꯄꯥꯡ ꯊꯥꯖꯕ ꯊꯝꯅꯔꯝꯕ ꯀꯌꯥ ꯄꯨꯝꯅꯃꯛ ꯃꯥꯡꯈꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯤꯗꯨ ꯍꯤꯡꯂꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝꯁꯨ ꯐꯪꯈꯤꯗ꯭ꯔꯦ ꯁꯤꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯨ ꯐꯪꯈꯤꯗꯦ ꯁꯤꯗꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯑꯃꯠꯇ ꯐꯥꯎꯕꯁꯨ ꯐꯪꯈꯤꯗꯦ ꯑꯗꯨꯕꯨ ꯏꯃꯨꯡ ꯑꯗꯨꯗ ꯍꯧꯅꯕꯤ ꯃꯇꯨꯡꯏꯟꯅ ꯂꯩꯈꯤꯗ꯭ꯔꯕ ꯁꯤꯗꯨꯒꯤꯗꯃꯛꯇ ꯍꯧꯅꯕꯤ ꯀꯥꯏꯗꯅ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈꯤ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯤꯕꯗꯣ ꯏꯃꯨꯡ ꯑꯗꯨꯅ ꯔꯥꯏꯆꯔꯟꯗ ꯊꯝꯂꯝꯕ ꯃꯈꯣꯏꯒꯤ ꯊꯥꯖꯕ ꯑꯗꯨꯅꯤ ꯍꯥꯏꯕ ꯌꯥꯏ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯔꯥꯏꯆꯔꯟ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯂꯧꯎ ꯁꯤꯡꯎꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯅ ꯃꯄꯨꯝ ꯊꯤꯠꯄ ꯃꯈꯩ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯕ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯇꯝꯗꯅ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪꯗ ꯂꯩꯔꯤꯕ ꯐꯤ ꯃꯆꯨ ꯁꯪꯕꯒꯤ ꯀꯝꯄꯅꯤ ꯑꯗꯨꯗ ꯊꯕꯛ ꯁꯨꯔꯤ ꯔꯥꯏꯆꯔꯟ ꯇꯁꯦꯡꯅꯃꯛꯀꯤ ꯄꯩꯁꯥ ꯑꯃꯗꯤ ꯂꯧꯎ ꯁꯤꯡꯎꯒꯤ ꯄꯣꯠꯊꯣꯛ ꯀꯥ ꯍꯦꯟꯅ ꯄꯥꯝꯃꯨꯕꯒꯤꯗꯃꯛꯇ ꯅꯠꯇꯦ ꯃꯍꯥꯛꯅ ꯃꯄꯨꯝ ꯊꯤꯠꯄ ꯃꯈꯩ ꯊꯕꯛ ꯇꯧꯔꯤꯕꯗꯣ ꯃꯥꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕ ꯋꯥꯈꯜꯁꯤꯡ ꯑꯗꯨ ꯀꯥꯎꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯁꯥꯅ ꯃꯁꯥꯕꯨ ꯊꯕꯛ ꯄꯤꯖꯔꯤꯕꯅꯤ ꯑꯋꯥ ꯑꯅꯥ ꯊꯤꯗꯕ ꯃꯈꯩ ꯋꯥꯈꯜꯁꯤꯡ ꯑꯗꯨ ꯀꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯖꯔꯤꯕꯅꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯃꯄꯨꯝ ꯊꯤꯠꯄ ꯃꯈꯩ ꯊꯕꯛ ꯇꯧꯖꯔꯨꯔꯕꯁꯨ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯑꯍꯤꯡ ꯑꯗꯨꯗꯗꯤ ꯃꯥꯒꯤ ꯚꯥꯕꯨ ꯃꯆꯥ ꯁꯤꯗꯨꯕꯨ ꯅꯤꯡꯁꯤꯡꯗꯕ ꯅꯠꯇꯦ ꯁꯤꯗꯨꯕꯨ ꯅꯤꯡꯁꯤꯡꯕ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯦꯟꯊꯔꯤ ꯁꯤꯗꯨ ꯂꯩꯔꯝꯃꯤ ꯍꯥꯏꯕꯒꯤ ꯑꯔꯣꯏꯕ ꯈꯨꯗꯝ ꯑꯣꯏꯔꯤꯕ ꯁꯤꯗꯨꯅ ꯄꯥꯏꯔꯒ ꯁꯥꯟꯅꯖꯔꯝꯕ ꯁꯤꯗꯨꯒꯤ ꯁꯥꯟꯅꯄꯣꯠ ꯑꯗꯨ ꯌꯦꯡꯂꯒ ꯃꯊꯃꯣꯏ ꯆꯥꯛꯅ ꯃꯈꯣꯜ ꯊꯣꯛꯇꯕꯤ ꯀꯞꯂꯤ ꯃꯇꯝ ꯀꯌꯥ ꯑꯃ ꯍꯧꯈ꯭ꯔꯦ ꯃꯇꯝꯒꯤ ꯃꯇꯨꯡꯏꯟꯅ ꯔꯥꯏꯆꯔꯟꯅ ꯋꯥꯅ ꯊꯥꯖꯈꯤꯕ ꯐꯧꯁꯤꯡ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯐꯧ ꯆꯔꯣꯡ ꯌꯥꯟꯕ ꯍꯧꯔꯛꯂꯦ ꯃꯇꯝꯒꯤ ꯃꯇꯨꯡꯏꯟꯅ ꯑꯍꯣꯡꯕ ꯀꯌా ꯑꯃꯁꯨ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯔꯥꯏꯆꯔꯟꯗꯤ ꯉꯁꯤ ꯐꯥꯎꯕ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜꯁꯤꯡ ꯑꯗꯨꯅ ꯃꯁꯥ ꯃꯇꯣꯝꯗ ꯋꯥꯈꯜ ꯍꯟꯊꯅ ꯃꯃꯥꯏ ꯃꯃꯤꯠ ꯏꯁꯨꯛ ꯁꯨꯛꯊꯅ ꯂꯩꯔꯤ ꯅꯣꯡꯃꯗꯤ ꯔꯥꯏꯆꯔꯟꯅ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯔꯤꯉꯩꯗ ꯃꯥꯒꯤ ꯅꯨꯄꯤ ꯚꯨꯔꯤꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯇꯝꯂꯤ ꯑꯩꯈꯣꯏꯒꯤꯁꯨ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯃꯈꯣꯏꯅ ꯂꯥꯏꯐꯝ ꯀꯌా ꯆꯠꯇꯨꯅ ꯋꯥꯅ ꯍꯣꯠꯅꯖꯔꯛꯄ ꯂꯥꯏꯗ ꯅꯤꯖꯔꯛꯄꯒꯤ ꯃꯍꯩ ꯑꯣꯏꯅ ꯃꯆꯥ ꯑꯃ ꯐꯪꯖꯒꯗꯧꯔꯦ ꯍꯥꯏꯅ ꯑꯗꯨꯕꯨ ꯚꯨꯔꯤꯒꯤ ꯅꯨꯡꯉꯥꯏꯔꯕ ꯄꯥꯎ ꯑꯁꯤꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯊꯃꯣꯏ ꯀꯥꯏꯗꯨꯅ ꯂꯩꯔꯕ ꯔꯥꯏꯆꯔꯟꯒꯤꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯃꯣꯏ ꯀꯥꯏꯅꯤꯡꯉꯥꯏ ꯃꯆꯥꯛ ꯑꯣꯏꯈꯤ ꯔꯥꯏꯆꯔꯟ ꯃꯥꯒꯤ ꯅꯤꯡꯕ ꯀꯥꯏꯔꯕ ꯁꯛꯐꯝ ꯑꯗꯨꯒ ꯂꯣꯏꯅꯅ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯪꯂꯤ ꯑꯩꯒꯤ ꯀꯔꯤ ꯍꯛ ꯂꯩꯗꯅꯅꯣ ꯁꯪꯁꯥꯔ ꯑꯁꯤꯗ ꯑꯩꯅ ꯑꯅꯧꯕ ꯊꯋꯥꯏ ꯑꯃꯃꯨꯛ ꯄꯨꯔꯛꯀꯗꯧꯔꯤꯁꯤꯕꯣ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯄꯨꯗꯨꯅ ꯍꯔꯥꯎ ꯂꯥꯛꯆꯈꯤꯕ ꯚꯨꯔꯤ ꯊꯣꯡ ꯃꯛꯁꯤꯟꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯍꯪꯂꯤ ꯅꯪꯒꯤ ꯍꯦꯛ ꯅꯆꯥꯗ ꯐꯥꯎꯕ ꯑꯗꯨꯒꯨꯝꯕ ꯋꯥ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯥ ꯑꯗꯨꯕꯨ ꯔꯥꯏꯆꯔꯟꯅꯗꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯈꯨꯝꯂꯛꯂꯤ ꯑꯩꯗꯤ ꯇꯥꯏꯕꯪ ꯐꯥꯎꯔꯛꯀꯗꯧꯔꯤꯕ ꯑꯉꯥꯡꯁꯦ ꯄꯥꯝꯗ꯭ꯔꯦ ꯃꯁꯤ ꯄꯨꯝꯅꯃꯛ ꯏꯁꯣꯔꯅ ꯑꯩꯕꯨ ꯂꯛꯅꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕ ꯃꯥꯒꯤ ꯊꯧꯔꯥꯡ ꯉꯥꯛꯇꯅꯤ ꯚꯨꯔꯤꯅꯁꯨ ꯑꯃꯨꯛ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ ꯇꯁꯦꯡꯅꯃꯛꯀꯤ ꯐꯥꯒꯤ ꯇꯧꯔꯤꯕꯗꯤ ꯅꯪꯅꯤ ꯏꯁꯣꯔ ꯅꯠꯇꯦ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯊꯃꯣꯏ ꯁꯦꯡꯅ ꯏꯁꯣꯔꯗ ꯏꯆꯥ ꯑꯃꯇꯪ ꯐꯪꯖꯅꯕ ꯅꯤꯖꯈꯤꯕꯅꯤ ꯑꯩꯈꯣꯏꯅ ꯅꯤꯖꯕ ꯑꯗꯨꯗ ꯄꯦꯟꯕꯤꯔꯗꯨꯅ ꯏꯁꯣꯔꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤꯁꯨ ꯏꯆꯥ ꯑꯃ ꯇꯝꯕꯤꯔꯛꯄꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯅꯪꯅ ꯏꯁꯣꯔꯒꯤ ꯈꯨꯗꯣꯜ ꯑꯁꯤꯕꯨ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯚꯨꯔꯤꯁꯨ ꯈꯪꯉꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇꯅꯣ ꯍꯥꯏꯕ ꯃꯔꯝ ꯑꯗꯨꯅ ꯚꯨꯔꯤꯅꯁꯨ ꯀꯞꯅ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯊꯦꯝꯖꯤꯜꯂꯗꯨꯅ ꯍꯥꯏꯔꯤ ꯃꯤꯑꯣꯏꯕꯅ ꯍꯦꯛ ꯄꯣꯛꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯨ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤ ꯅꯪꯅ ꯍꯥꯟꯅ ꯁꯤꯅꯤ ꯅꯠꯇ꯭ꯔꯒꯅ ꯃꯤ ꯑꯃꯅ ꯍꯥꯟꯅ ꯁꯤꯒꯅꯤ ꯍꯥꯏꯕꯁꯦ ꯂꯥꯏꯕꯛꯇ ꯏꯁꯣꯔꯅ ꯄꯣꯛꯄꯗꯒꯤ ꯇꯝꯂꯛꯂꯕ ꯉꯥꯛꯇꯅꯤ ꯏꯁꯣꯔꯅ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕ ꯑꯗꯨꯒꯤꯗꯃꯛꯇ ꯅꯁꯥꯅꯇꯣꯝꯇ ꯅꯁꯥꯅ ꯅꯁꯥꯕꯨ ꯃꯔꯥꯜ ꯁꯤꯖꯔꯤꯕ ꯗꯟꯗꯤ ꯄꯤꯖꯔꯤꯕ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯗꯨꯕꯨ ꯔꯥꯏꯆꯔꯟꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯃꯊꯃꯣꯏꯗ ꯌꯥꯖꯕ ꯉꯝꯈꯤꯗꯦ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯦꯟꯊꯅ ꯀꯞꯄꯒ ꯍꯧꯒꯠꯂꯒ ꯆꯠꯈꯤ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯗ ꯚꯨꯔꯤꯅꯁꯨ ꯊꯃꯣꯏ ꯋꯥꯖꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯇꯦꯡꯊꯥꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯂꯥꯏꯕꯛ ꯊꯤꯗꯨꯅ ꯂꯩꯈꯤꯗꯕ ꯊꯣꯛꯂꯕꯗꯤ ꯁꯪꯁꯥꯔ ꯑꯁꯤ ꯄꯨꯝꯅꯃꯛ ꯀꯥꯎꯕ ꯉꯝꯂꯒꯗ꯭ꯔꯥ ꯆꯥꯗ ꯊꯛꯇꯅ ꯅꯇꯣꯝꯗꯅ ꯅꯪꯒꯤ ꯑꯣꯏꯕ ꯁꯪꯁꯥꯔꯗꯨꯗ ꯇꯥꯎꯗꯨꯅ ꯂꯩꯒꯗꯧꯔꯤꯕ꯭ꯔꯥ ꯑꯗꯨꯕꯨ ꯔꯥꯏꯆꯔꯟꯗꯤ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯚꯨꯔꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯔꯥꯏꯆꯔꯟꯒꯤ ꯑꯋꯥꯕ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯖꯗꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯒꯤ ꯅꯨꯄꯥ ꯇꯥꯅꯅꯕ ꯂꯥꯎꯍꯧꯔꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯪꯅ ꯕꯥꯕꯨ ꯃꯆꯥꯇ ꯁꯣꯜꯂꯤꯕꯗꯣ ꯅꯪꯒꯤ ꯅꯔꯥꯜ ꯅꯠꯇꯦ ꯃꯁꯤ ꯄꯨꯝꯅꯃꯛ ꯏꯁꯣꯔꯅ ꯇꯝꯂꯝꯕ ꯉꯥꯛꯇꯅꯤ
Matamgi matungina buri machanupa ama fangjaki adubu laibak thibadi angang unaba matamda punchi tenu tamnambana buri magi pokpada ngairiba machanupa amadi mikup amagi asoiba amana maram oiduna angawbugumna hingliba magi nupagi khallubada buridi singamdana sikhi Buri laikidraba matungda Raicharan angawbuga chap manakre chagani thakani haiba kaukre machabu hanna phawbu yengani haiba kaukre matam masida Raicharan gi machanupi laktuna Raicharan bu yengchinbiri aduga pikliba angang adubusu mahana mama sakna yokli Buri na hinglingi matamda magi nupagi da mata wajaramba singado haujikti chap chana thoklare alai khidraba matungda magi nupa Raicharan sangsargi awa nungai punamak thadokre sangsar asiga mari amatta lenadabagum hingna asiba magumna leidi Raicharan haujik phawba magi amatta ngairaba machanupado hanna phawba yengdri machanupaba amukta phawba pamdri Raicharan matam amada mana tawkhiba mahaki asoiba duna maram oiraga haujik chahi ani sujelaklaba mahaki machanupada phawba hanna yengdri haujik phawba machanupaba masak khangdri matam amada angangbu yamna luna tawjaramba anganga sanaduna ta leiringeda mayumda magi nupina ngai hori haiba phawba kawkhiba adugumlaba minungsi chawa angangbu luna tawganba Raicharan do haujiki Raicharan achigadi kayada khenariba Raicharan gi matawsida machan nupina su sauna mangonda hairi ahal laikhoigi asoiba amagi damakta kaisu khangjadraba angang asida kari maramgi damakta awaba piribano haujikti chahi ani su sujalaklabanina mau anauba ama thige harabasu thiro adubu Raicharan tasengnamakki magi thamoi nung onkrabagum tawre magi hek machan nupina magi machanupabu pamduna magi manakta changlaklibudo hanna phawba yenglamdana adum chatki mathangi sendana Raicharan imungda famlaga magi tawpam thokpa tawduna leri machabu hanna yenglude adubu ekhang khangudana magi nakanda sanariba machanupaduna Raicharan da maya higatna channa haina korai Machanupana ahanbu ina channa korokpa tabada Raicharan mamitta mapi irachena machanupada ahanbu ina yenglakhi aduga mamitta mapi irachena machanupagi manak changsiladuna hairi aingonda kari kawbuno nangna machanupana di haujiksu channa haina mapabu kawri machanupana nungsina mangonda channa kawraklibadu taraba matamda Raicharan mamittagi mapi chenthana makhol thona kaplaga machanupabu yamna nungsina babu macha haina kawri Masi matungdana Raicharan machanupabu ahanbu ina nungsina pamkhatpiraga masa matumda penjadana haijari ainadi aige babu macha mangkhre haduna mafam khuding chattuna koithi thiruri aduga aige babu machadi aige he minmangda leramle aige inakta leramle babu machabu aina masak khangludaba sigidamakta aibu ngakpiyu haduna machanupabu chena koli Raicharan ngasidi haraubgi ngamkhai lekhidre machanupabu nokmi nobe maithong amagalunena machanupada mitham hongdaba makhai yengjari Raicharan gi thamoidadi magi babu machana magi macha oina amuk hana magi manakta laklabani khanjari punsigi tangkak macha amada thokhiba mahaki asoiba singado amuk hana chumthokchanaba anisuba tanja ama pibiraklabani khanjari haujikti Raicharan matam amagi Raicharan do amuk hana oiraklai Raicharan gi mafamnadi machanupadagi hen nungsiba amata lekhide matam punamakta machanupabu cheksinna senajari matam kuina nokludraba Raicharan ngasidi machanupagi mataw yengjaraga thamoi pena nokjari Mathangi sendana Raicharan mayumda leiriba khwaidagi chawba kaadu khalaga ningthijana sengtolaba matungda machu fajaba rang fajaba sangli machanupagi damakta magi babu machabu ningthau macha amagumna yoknanaba sem sari thaurang tawri Raicharan lairaba lawmi mu ojarabasu machanupagi damaktadi makhal makha kayagi sanapot leiri Raicharan machanupagi nebu hairabadi mahana toba ngamdaba thab amata leite machanupana bu pame hairabadi machagi damakta khudakta heta leithui Raicharan machanupabu achukimitik luna tawjaba matawasida machanupazuna sumapada keba yaba makai kezai Raicharan machanupabu makhoi khungang aduda leba khwaidagi faba khwaidagi atangba school aduda ming chali school ka hali Raicharan machanupabu nungsibe hemenbana machanupabu Rajkumar macha amagumna yokli mapa machagi mataw yengna chahi 13 ase haukhiba khanghaude hojikti siddu samu faba larik laishuda wataba tinjang kaijangdaba nupa macha ama habida oire Mathangi sendana Raicharan machanupabu school dagi lawruraga punna halakminarami adubu machanupa sidunadi ana school chathop sin tawba matamda school bus tongge haiba yade haduna mapadu ningai tawri Raicharan nasu machanupabu nuksina themjaladuna hairi school gi bus adudi lairba misina tongadaba gari ni ichanupagi damaktadi asengba Mercedes oina leigani school chathop sin tawbada Mercedes car da oina chathangani Raicharan amu makha tarai nangna engonda lebiyu haiba nangi typewriter gi order du cancel tawkhrage aduga car leino paisa oina tungsilage Machanupa siduna khumlai typewriter haibnate computer haibni computer di leida bayaro computer na khwaidagi maruni Raicharan namu machanupa da hanglai nangi namanabi singdi computer loina leinaraba computer loina painaraba iduna khumlai aikhoigi school da kanamta na computer paidri aduna ihan hanbo ina aina computer painanabagi damaktani computer leibiyu haidibdo Raicharan khumlai babu machana haibabu kari maramgi damakta aina yaroidaribino soidanamki computer leigani Mapagi paukhom asida penjaraba siduna su mapabu nungsina baba kauroduna mapabu hanna hanna thagatli
ꯑꯗꯨꯒ ꯔꯥꯏꯆꯔꯟꯅꯗꯤ ꯃꯆꯥꯅꯨꯄꯥ ꯁꯤꯗꯨꯗ ꯍꯥꯏꯔꯤ ꯑꯩꯉꯣꯟꯗ ꯕꯕꯥ ꯀꯧꯒꯅꯨ ꯆꯅꯥ ꯍꯥꯏꯅ ꯀꯧ ꯃꯆꯥꯅꯨꯄꯥꯅꯁꯨ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗꯁꯨ ꯕꯥꯕꯨ ꯃꯆꯥ ꯀꯧꯔꯛꯀꯅꯨ ꯁꯤꯗꯨ ꯍꯥꯏꯅ ꯀꯧ ꯁꯤꯒꯤ ꯃꯇꯨꯡꯗꯅ ꯃꯄꯥ ꯃꯆꯥ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯟꯅꯃꯤꯟꯅꯗꯨꯅ ꯃꯌꯨꯝꯗ ꯑꯃꯨꯛ ꯄꯨꯟꯅ ꯍꯟꯃꯤꯟꯅꯈꯤ ꯃꯊꯪꯒꯤ ꯁꯦꯟꯗꯅ ꯔꯥꯏꯆꯔꯟ ꯃꯥꯅ ꯊꯕꯛ ꯁꯨꯕ ꯌꯥꯎꯔꯤꯕ ꯐꯦꯛꯇꯔꯤꯒꯤ ꯃꯦꯅꯦꯖꯔ ꯃꯅꯥꯛ ꯆꯠꯇꯨꯅ ꯂꯨꯄꯥ 15,000 ꯈꯛꯇ ꯄꯨꯒꯦ ꯍꯥꯏꯔꯤ ꯐꯦꯛꯇꯔꯤꯒꯤ ꯃꯦꯅꯦꯖꯔ ꯑꯗꯨꯅꯁꯨ ꯔꯥꯏꯆꯔꯟꯗ ꯃꯃꯥꯏ ꯃꯃꯤꯠ ꯁꯨꯛꯇꯣꯛꯂꯒ ꯍꯪꯂꯛꯏ ꯍꯟꯗꯛꯃꯨꯛꯇꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔꯅ ꯀꯔꯤ ꯑꯃꯨꯛ ꯂꯩꯌꯨ ꯍꯥꯏꯔꯛꯑꯦ ꯔꯥꯏꯆꯔꯟꯗꯤ ꯃꯆꯥꯅꯨꯄꯥꯅ ꯃꯉꯣꯟꯗ ꯀꯝꯄ꯭ꯌꯨꯇꯔ ꯂꯩꯕꯤꯌꯨ ꯍꯥꯏꯔꯤ ꯃꯥꯅꯁꯨ ꯂꯩꯒꯅꯤ ꯍꯥꯏꯗꯣꯛꯂꯤ ꯑꯗꯨꯕꯨ ꯀꯝꯄ꯭ꯌꯨꯇꯔ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯔꯥꯏꯆꯔꯟ ꯃꯁꯥ ꯐꯥꯎꯕ ꯈꯪꯖꯗꯦ ꯑꯗꯨꯅ ꯃꯥꯒꯤ ꯃꯦꯅꯦꯖꯔꯗ ꯍꯥꯏꯔꯤ ꯇꯥꯏꯞꯔꯥꯏꯇꯔꯗ ꯇꯤꯚꯤ ꯌꯥꯎꯕꯗꯣ ꯃꯗꯨ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯂꯨꯄꯥ 15,000 ꯈꯛꯇ ꯄꯤꯌꯨ ꯃꯦꯅꯦꯖꯔ ꯑꯗꯨꯅꯗꯤ ꯇꯧꯖ ꯁꯥꯔꯁꯤ ꯌꯦꯡꯉꯨ ꯍꯥꯏꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯀꯝꯄ꯭ꯌꯨꯇꯔ ꯍꯥꯏꯕꯗꯨ ꯀꯔꯤꯅꯣ ꯈꯪꯖꯔꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯆꯥꯎꯈ꯭ꯔꯕ ꯈꯨꯡꯒꯪ ꯑꯁꯤꯗ ꯆꯨꯝꯅꯒꯤ ꯀꯝꯄ꯭ꯌꯨꯇꯔ ꯑꯃꯈꯛꯇꯪ ꯂꯩ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯀꯂꯦꯛꯇꯔ ꯁꯥꯍꯕꯀꯤ ꯑꯣꯐꯤꯁꯇ ꯂꯩꯕꯅꯤ ꯁꯔꯀꯥꯔꯅ ꯄꯤꯕ ꯃꯆꯥꯅꯨꯄꯥꯗꯣ ꯀꯂꯦꯛꯇꯔ ꯁꯥꯍꯕꯀꯨꯝꯅ ꯌꯣꯛꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯃꯥꯒ ꯃꯥꯟꯅꯩ ꯍꯥꯏꯅ ꯈꯜꯂꯤꯕ꯭ꯔꯥ ꯑꯗꯨꯕꯨ ꯔꯥꯏꯆꯔꯟꯗꯤ ꯃꯁꯤ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯃꯆꯥꯅꯨꯄꯥꯒꯤꯗꯃꯛꯇ ꯀꯝꯄ꯭ꯌꯨꯇꯔ ꯂꯩꯒꯅꯤ ꯍꯥꯏꯅ ꯂꯦꯞꯂꯤ ꯂꯨꯄꯥ 15,000 ꯁꯨꯗ꯭ꯔꯕꯁꯨ ꯂꯨꯄꯥ 15,000ꯗ ꯑꯣꯏꯔꯕꯁꯨ ꯄꯤꯕꯤꯌꯨ ꯍꯥꯏꯔꯤ ꯃꯦꯅꯦꯖꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯃꯄꯥ ꯑꯃꯅꯤ ꯏꯆꯥ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯈꯪꯉꯤ ꯏꯆꯥꯅꯨꯄꯥꯕꯨ ꯅꯨꯡꯁꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯄꯣꯕꯤ ꯄꯟꯕꯤ ꯇꯧꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯀꯣꯛꯇ ꯊꯥꯡꯒꯠꯂꯒ ꯆꯠꯄꯗꯨꯗꯤ ꯃꯗꯨꯗꯤ ꯑꯐꯕ ꯀꯩꯁꯨ ꯑꯣꯏꯔꯛꯑꯣꯏ ꯇꯨꯡꯗ ꯅꯆꯥꯅꯨꯄꯥꯅ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯗ꯭ꯔꯕ ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯣꯏꯗꯕ ꯄꯣꯠꯆꯩ ꯂꯩꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯍꯥꯏꯔꯛꯂꯕꯗꯤ ꯃꯇꯝ ꯃꯗꯨꯗ ꯅꯪ ꯀꯩꯗꯧꯒꯗꯧꯔꯤ ꯑꯗꯨꯕꯨ ꯔꯥꯏꯆꯔꯟꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯒꯤ ꯋꯥꯈꯜ ꯍꯣꯡꯗꯦ ꯃꯆꯥꯅꯨꯄꯥꯒꯤ ꯀꯝꯄ꯭ꯌꯨꯇꯔ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯁꯨꯞꯅꯒꯤ ꯂꯨꯄꯥ 10,000ꯗ ꯑꯣꯏꯔꯕꯁꯨ ꯄꯤꯕꯤꯌꯨ ꯍꯥꯏꯔꯤ ꯍꯟꯗꯛꯃꯨꯛꯇꯤ ꯃꯦꯅꯦꯖꯔꯅ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯔꯥꯏꯆꯔꯟꯅ ꯏꯇꯥ ꯇꯥꯗꯕ ꯃꯇꯧꯗꯨꯗ ꯈꯔ ꯁꯥꯎꯔꯞ ꯇꯧꯅ ꯍꯥꯏꯔꯤ ꯅꯆꯥꯅꯨꯄꯥꯒꯤꯗꯃꯛꯇ ꯂꯩꯗꯕ ꯌꯥꯗꯦ ꯍꯥꯏꯔꯒꯅ ꯅꯪꯒꯤ ꯂꯩꯖꯔꯤꯕ ꯂꯧ ꯍꯤꯡꯈꯣꯜꯁꯤꯡ ꯑꯗꯨ ꯌꯣꯟꯊꯣꯛꯂꯒ ꯅꯆꯥꯅꯨꯄꯥꯅ ꯑꯄꯥꯝꯕ ꯑꯗꯨ ꯂꯩꯔꯣ ꯀꯝꯄ꯭ꯌꯨꯇꯔꯗꯨ ꯀꯣꯜꯂꯒ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯍꯦꯛ ꯅꯄꯥꯅ ꯆꯥꯇꯨꯃꯤꯟꯅꯧ ꯑꯗꯨꯕꯨ ꯔꯥꯏꯆꯔꯟꯅꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯕ ꯂꯩꯇꯦ ꯃꯆꯥꯅꯨꯄꯥꯒꯤꯗꯃꯛꯇ ꯀꯝꯄ꯭ꯌꯨꯇꯔ ꯂꯩꯅꯅꯕ ꯂꯨꯄꯥ 5,000 ꯑꯣꯏꯔꯕꯁꯨ ꯄꯨꯖꯒꯦ ꯍꯥꯏꯔꯤ ꯊꯥ 2ꯒꯤ ꯃꯅꯨꯡꯗ ꯁꯣꯏꯗꯅꯃꯛꯀꯤ ꯁꯦꯟꯗꯣꯏ ꯁꯦꯂꯦꯞ ꯍꯥꯞꯄꯒ ꯄꯨꯝꯅꯃꯛ ꯁꯤꯡꯒꯅꯤ ꯍꯥꯏꯔꯤ ꯃꯊꯪꯒꯤ ꯁꯦꯟꯗꯅ ꯔꯥꯏꯆꯔꯟ ꯃꯥꯒꯤ ꯇꯣꯂꯣꯞ ꯐꯪꯂꯛꯑꯦ ꯇꯣꯂꯣꯞꯀ ꯂꯣꯏꯅꯅ ꯑꯍꯦꯟꯕ ꯕꯣꯅꯁ ꯑꯣꯏꯅ ꯂꯨꯄꯥ 3,000 ꯑꯃꯁꯨ ꯐꯪꯉꯦ ꯍꯥꯏꯗꯨꯅ ꯃꯆꯟꯅꯨꯄꯤꯗ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯔꯤ ꯃꯆꯟꯅꯨꯄꯤꯅꯁꯨ ꯔꯥꯏꯆꯔꯟꯅ ꯃꯆꯥꯅꯨꯄꯥꯕꯨ ꯂꯨꯅ ꯇꯧꯕ ꯍꯦꯟꯃꯟꯕꯗꯨ ꯎꯕꯗ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔꯒꯤꯗꯃꯛꯇ ꯑꯆꯧꯕ ꯕꯪꯒ꯭ꯂꯣ ꯑꯃ ꯑꯣꯏꯅ ꯁꯥꯔꯣ ꯍꯥꯏꯔꯤ ꯔꯥꯏꯆꯔꯟꯗꯤ ꯃꯥꯅ ꯃꯆꯥꯅꯨꯄꯥ ꯂꯨꯅ ꯇꯧꯕ ꯃꯇꯝꯗ ꯃꯌꯥꯝꯅ ꯃꯉꯣꯟꯗ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯁꯦ ꯊꯣꯏꯅ ꯍꯦꯟꯅ ꯂꯧꯁꯤꯜꯂꯨꯗꯦ ꯈꯟꯁꯨ ꯈꯟꯖꯤꯜꯂꯨꯗꯦ ꯔꯥꯏꯆꯔꯟ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯒꯦꯝ ꯁꯥꯟꯅꯔꯤꯕ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯤ ꯉꯁꯤꯗꯒꯤꯅ ꯍꯞꯇꯥ 2ꯒꯤ ꯃꯅꯨꯡꯗ ꯅꯪꯒꯤ ꯇꯦꯕꯜꯗ ꯁꯣꯏꯗꯅꯃꯛꯀꯤ ꯀꯝꯄ꯭ꯌꯨꯇꯔ ꯑꯃꯗꯤ ꯈꯤꯜꯂꯅꯤ ꯃꯆꯟꯅꯨꯄꯤꯅ ꯑꯃꯨꯛ ꯌꯥꯝꯅ ꯁꯥꯎꯅ ꯃꯕꯨꯡꯗ ꯍꯪꯂꯛꯏ ꯀꯝꯄ꯭ꯌꯨꯇꯔꯒꯤ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣ ꯀꯅꯥꯅꯕꯨ ꯁꯤꯖꯤꯟꯅꯗꯣꯏꯅꯣ ꯑꯗꯨꯕꯨ ꯔꯥꯏꯆꯔꯟꯅꯗꯤ ꯃꯆꯥꯅꯨꯄꯥꯕꯨ ꯀꯟꯈꯠꯂꯗꯨꯅ ꯍꯥꯏꯔꯤ ꯀꯝꯄ꯭ꯌꯨꯇꯔꯁꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯁꯛ ꯑꯃꯅꯤ ꯃꯆꯥꯒꯤ ꯁ꯭ꯀꯨꯜꯗꯁꯨ ꯃꯃꯥꯟꯅꯕꯁꯤꯡꯗꯤ ꯀꯝꯄ꯭ꯌꯨꯇꯔ ꯂꯣꯏꯅ ꯄꯥꯏꯅꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯕꯥꯕꯨ ꯃꯆꯥꯒꯤꯁꯨ ꯀꯝꯄ꯭ꯌꯨꯇꯔ ꯑꯃ ꯂꯩꯗꯕ ꯌꯥꯗꯦ ꯃꯆꯟꯅꯨꯄꯤꯅꯗꯤ ꯌꯥꯝꯅ ꯁꯥꯎꯅ ꯃꯕꯨꯡꯗ ꯍꯥꯏꯔꯤ ꯀꯅꯥꯅ ꯅꯪꯕꯨ ꯁꯦꯝꯖꯤꯟꯈ꯭ꯔꯕꯅꯣ ꯅꯆꯥꯅꯨꯄꯥ ꯂꯨꯅ ꯇꯧꯕꯗ ꯈꯔ ꯈꯤꯠ ꯍꯦꯟꯃꯟꯈ꯭ꯔꯦ ꯅꯆꯥꯅꯨꯄꯥꯕꯨ ꯅꯪꯅ ꯕꯥꯕꯨ ꯃꯆꯥ ꯀꯧꯗꯨꯅ ꯑꯁꯨꯛ ꯌꯥꯝ ꯀꯦꯊꯣꯛ ꯃꯧꯊꯣꯛꯅ ꯌꯣꯛꯂꯤꯕ ꯃꯥꯅ ꯍꯥꯏꯕꯗ ꯌꯥꯔꯤꯕ ꯃꯇꯧ ꯑꯗꯨꯅꯗꯤ ꯍꯌꯦꯡꯋꯥꯏꯗꯤ ꯀꯔꯤ ꯑꯣꯏꯔꯛꯀꯗꯧꯔꯤ ꯇꯨꯡꯗ ꯅꯤꯡꯉꯝꯖꯔꯣꯏꯀꯣ ꯑꯗꯨꯕꯨ ꯔꯥꯏꯆꯔꯟꯒꯤ ꯍꯧꯅꯕꯤ ꯃꯆꯥꯅꯨꯄꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯗ ꯃꯤ ꯑꯃꯅ ꯋꯥ ꯍꯦꯛ ꯉꯥꯡꯂꯛꯄ ꯃꯇꯝꯗ ꯉꯥꯡꯂꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯥꯅ ꯑꯣꯏꯅ ꯁꯥꯎꯁꯤꯟꯕꯗꯨ ꯂꯦꯞꯇ꯭ꯔꯤ ꯁꯥ ꯃꯇꯣꯝꯗ ꯃꯨꯔꯨꯝ ꯁꯣꯟꯖꯔꯗꯨꯅ ꯍꯥꯏꯔꯤ ꯑꯉꯥꯡ ꯂꯨꯅ ꯇꯧꯔꯕꯁꯨ ꯂꯨꯅ ꯇꯧꯏ ꯍꯥꯏ ꯂꯨꯅ ꯇꯧꯗ꯭ꯔꯕꯁꯨ ꯂꯨꯅ ꯇꯧꯗꯦ ꯍꯥꯏ ꯀꯔꯤ ꯇꯧꯒꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯁꯤꯗꯨꯗꯤ ꯃꯌꯨꯝꯗ ꯃꯥꯒꯤ ꯃꯄꯥ ꯑꯃꯗꯤ ꯃꯅꯦꯅ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤꯁꯨ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯊꯔꯨꯕ ꯇꯧꯗꯅ ꯒꯦꯝ ꯁꯥꯟꯅꯗꯨꯅ ꯂꯩꯊꯣꯛꯂꯤ ꯃꯊꯪꯒꯤ ꯁꯦꯟꯗꯅ ꯔꯥꯏꯆꯔꯟ ꯃꯆꯥꯅꯨꯄꯥ ꯁꯤꯗꯨꯒꯤ ꯁ꯭ꯀꯨꯜꯗ ꯃꯆꯥꯅꯨꯄꯥꯅ ꯃꯃꯥꯟꯅꯕꯁꯤꯡꯒ ꯂꯣꯏꯅꯅ ꯐꯨꯠꯕꯣꯜ ꯁꯥꯟꯅꯔꯤꯕ ꯑꯗꯨ ꯁ꯭ꯀꯨꯜꯒꯤ ꯀꯦꯝꯄꯁ ꯋꯥꯡꯃꯗ ꯂꯦꯞꯇꯨꯅ ꯊꯋꯥꯏ ꯌꯥꯎꯅ ꯌꯦꯡꯖꯔꯤ ꯇꯟꯖꯥ ꯑꯁꯤꯗ ꯔꯥꯏꯆꯔꯟꯒꯤ ꯅꯥꯀꯟꯗ ꯂꯦꯞꯇꯨꯅ ꯄꯨꯟꯅ ꯐꯨꯠꯕꯣꯜ ꯌꯦꯡꯃꯤꯟꯅꯔꯤꯕ ꯅꯨꯄꯥ ꯑꯃꯅ ꯔꯥꯏꯆꯔꯟꯗ ꯌꯦꯡꯂꯒ ꯍꯪꯂꯛꯏ ꯅꯪꯕꯨ ꯔꯥꯏꯆꯔꯟ ꯅꯠꯇꯕ꯭ꯔꯥ ꯔꯥꯏꯆꯔꯟꯅ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗꯅ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯍꯪꯂꯛꯏ ꯑꯩ ꯃꯁꯛ ꯈꯪꯗ꯭ꯔꯕ꯭ꯔꯣ ꯔꯥꯏꯆꯔꯟꯗ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯔꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯇꯝ ꯑꯃꯗ ꯅꯔꯦꯟꯒꯤ ꯃꯌꯨꯝꯗ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯝꯕ ꯃꯇꯝ ꯑꯗꯨꯒꯤ ꯃꯈꯣꯏꯒꯤ ꯗ꯭ꯔꯥꯏꯚꯔ ꯁꯤꯕꯗꯌꯥꯜꯅꯤ ꯃꯇꯝ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕꯒꯤ ꯇꯨꯡꯗ ꯔꯥꯏꯆꯔꯟ ꯑꯃꯗꯤ ꯁꯤꯕꯗꯌꯥꯜ ꯑꯃꯅ ꯑꯃꯕꯨ ꯂꯦꯡꯒꯣꯟꯅꯗꯨꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯁꯤꯕꯗꯌꯥꯜꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯈꯨꯡꯒꯪ ꯑꯁꯤ ꯀꯂꯦꯛꯇꯔ ꯁꯥꯍꯕꯀꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯅ ꯂꯩꯔꯦ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯁꯨ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯇꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯑꯃꯨꯛ ꯁꯤꯕꯗꯌꯥꯜꯅ ꯔꯥꯏꯆꯔꯟꯗ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯔꯛꯂꯤ ꯄꯥꯎ ꯇꯥꯕꯗꯗꯤ ꯑꯩꯈꯣꯏꯒꯤ ꯕꯥꯕꯨ ꯃꯆꯥ ꯑꯅꯨꯀꯨꯜꯅ ꯃꯇꯝ ꯑꯃꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯖꯥꯎꯗꯣ ꯑꯃꯨꯛ ꯍꯟꯅ ꯂꯩꯔꯦ ꯍꯥꯏꯅ ꯄꯥꯎ ꯇꯥꯏ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯦꯅ ꯄꯥꯎꯁꯨ ꯇꯥꯏ ꯅꯪꯗꯤ ꯕꯥꯕꯨ ꯃꯆꯥꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨꯔꯕ꯭ꯔꯥ ꯔꯥꯏꯆꯔꯟ ꯕꯥꯕꯨ ꯃꯆꯥꯒꯤ ꯃꯌꯨꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯆꯥꯏꯃꯈꯩ ꯅꯣꯛꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯁꯛꯐꯝ ꯍꯣꯡꯈꯤ ꯑꯗꯨꯒ ꯆꯤꯡꯅꯕ ꯃꯥꯏꯊꯣꯡ ꯑꯃꯒ ꯂꯣꯏꯅꯅ ꯁꯤꯕꯗꯌꯥꯜꯗ ꯍꯪꯂꯛꯏ ꯅꯪꯗꯤ ꯕꯥꯕꯨ ꯃꯆꯥꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨꯔꯕ꯭ꯔꯥ ꯁꯤꯕꯗꯌꯥꯜꯅꯁꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ ꯕꯥꯕꯨ ꯃꯆꯥꯒꯤ ꯃꯅꯥꯛꯇꯗꯤ ꯆꯠꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯕꯥꯕꯨ ꯃꯆꯥꯗ ꯇꯥꯈ꯭ꯔꯤꯕ ꯗꯁꯥ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯑꯗꯨ ꯇꯥꯔꯨꯕꯗ ꯑꯃꯨꯛ ꯍꯟꯅ ꯌꯨꯝ ꯑꯗꯨꯗ ꯆꯠꯂꯨꯕꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯂꯩꯈꯤꯗ꯭ꯔꯦ ꯆꯠꯁꯨ ꯆꯠꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ ꯔꯥꯏꯆꯔꯟꯅ ꯑꯃꯨꯛ ꯆꯤꯡꯅꯅ ꯍꯪꯂꯛꯏ ꯀꯔꯤ ꯄꯥꯎ ꯇꯥꯒꯦ ꯁꯤꯕꯗꯌꯥꯜꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯕꯥꯕꯨ ꯃꯆꯥꯗꯣ ꯁꯔꯀꯥꯔꯒꯤ ꯑꯆꯧꯕ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯑꯆꯧꯕ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯖꯔꯦ ꯍꯥꯏꯔꯒꯁꯨ ꯕꯥꯕꯨ ꯃꯆꯥꯒꯤ ꯃꯇꯣꯝꯗ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥꯗꯣ ꯃꯤꯅ ꯍꯨꯔꯥꯟꯕꯤꯈ꯭ꯔꯦ ꯍꯥꯏꯕ꯭ꯔꯥ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕ꯭ꯔꯥ ꯄꯥꯎ ꯑꯃꯗꯤ ꯇꯥꯈꯤ
Raicharan Sibdayal harakliba wasing se taba matam adugi mahaki asoibasing ado amuk hanna nawhauna na ningsinglaki masada akiba phawki Raicharan na masada iki jana thak nikpa makhai leplibado Sibdayal nadi ukide Sibdayal na amuk nokna hanglai nangdi hojik kanagi imungda thabak surige kanagi machano nang na loba laklisina Raicharan na khumlai ichanupa school asida tami mawa loba laklibani Okum se tarabu matamdana Sibdayal ngak paduloi kre masa matumda thajaba ngamdaduna amukka suhanglai nangi nachanupabu school asida tambrane tanja asida siddusu suti thare dana mapa Raicharan gi manakta chensilaktuna mapa da harau pau tamlakli ngasidi football sanabada aina goal mari chale machanupa na tamlakliba pau da harau bane hemalaba Raicharan nadi machanupa gi makokta nungsina supiri adubu Sibdayal nadi Raicharan gi chamonaba fi masammana makoi marang ipha phaba khungang gi lomi gi sakfam aduga Raicharan na magi machanupa ni hariba siddu gi taru tananba ngorok ngoba masa mo phaba miyoi mitam chaba sakfam adu ururaga Dayal nadi makoi ani bu mapa machani haina thajaba ngamkhide maram aduna amukka suhan hangjari abu tasengna makki nangi nachanuparane Sibdayal gi thajadaba matawaduda Raicharan sauna khumlai aigi chana trabadi angangsi aina huralapani khalibra kari sunataba ichamchama wahang amagidamakta Raicharan na mating thopa makai shawramliba matawaduda Sibdayal di ngakpada loikre masa matomda yamna chingnajana wahang kaya mahang hauri kulhanbagi lambidasu Sibdayal na Raicharan mapa machagi matawaduda chingnaba miyeng amagalunena mitpham hongdaba makai yenglibado Raicharan na su uki magi chingnaba miyeng adugi arthasu Raicharan na khangbagum tawri Raicharan ngasidi matam kuirabagi tungda magi haukraba punsida soikiba magi asoibasing ado tamna ningsinglaki asoibasing ado ningsinglubadana Raicharan masa matomda puning leitapam khangjadri factory da thabak suba matamdasu ningchangna thabak suba ngamjadana mana toiba thabak sing ado pungsoi sohelami tanja asida manager chengchilaglaga Raicharan gi makhutagi mana pairaba khulai ado mulladuna hairi Raicharan nangbu tasena maki ngauraba kari wakhandaro nang tawrichibo na manghalliba phigi design sing asi paisana kanana pigadawri haiduna manager na yamna shauna lawrakli Raicharan di manager na mangonda lawrakliba da taba matamda hojikta gyan lakpadona tawri aduga tanja asidana tamamagi makhoi driver oiramba Sibdayal na factory manungda leiriba mayam tanana bahairai Raicharan di laibak thirba numit adugi numidangdagi tasengna maki ngawkhrabani mana ngawbadagi mana maram oiraga mi machanupa amasu iraknaduna sihankrabani Raicharan mi hatpa ngamba miyoy amani masi tarabadana Raicharan kapna magi manager da onsinduna haijari aina di tasengna maki angang hatkiba natte Dayal na hairiba khudima alanba ngaktani machin thiribani manager adugi angakpa maithongundu uba matamdana Raicharan amuksu kapna hairai I babu machado aina di thamoi chena nungsijakibani sumnagi mikup amakhatani aina babu machagi damakta thambal henanaba patta kumthakiba anja asida Sibdayal na amul laurai na chekhindabadagi angang adu matomdu hundu ombana angang adu sikibani angang adu nangna hatpani Raicharan di haujiksu mana angang hatpana te haijari si matungduna amuk Sibdayal okhaladuna hairai nangna angang adu hatpana trabadi angang adu nangna huranduna purakibani Raicharan nangna migi machanupa huraladaga nachanupa sakna yolibado madugi damakta nangbu na tikchaba maral pinanabagi damakta police ta pau pigani aduga khagi babu macha anukul da su pau pigani machi tarba matamda handa muti Raicharan su yamna sauna Sibdayal gi manakta changsilaki aduga Sibdayal gi makhori pairaduna hairi siddu aina he pokchaba aigi chanupani aina huralakiba angang natte maramaduna ipa ichagi marida kanamta yepirak nakhoi punamak chapikro Sibdayal su hanba leitana hairai aina chattaba tarabadi nangna anukul gi macha hatkiba adugumna aibusu hatkadoribra Raicharan na su yamna sauna khumlai ipa ichagi marakta lakpa miyoy khudima aina loina hatkani tanja asida factory da thabak toba manager amadi worker atei singsu sensilaktuna Raicharan bukanna chingthokli Raicharan gyan tarakpa matamdadi ngasai makai mahang Sibdayal ni khana makhori meluriba nupadudi maga factory da thabak punna suminaba khungang miyoy ama oirami Raicharan mana nungsina yana pamujana yokchariba machanupabu Sibdayal na chingnana yengkiba mityeng aduna maram oiraga magi machanupabu mangondagi munbi khigidra haiba akiba wakhalasina maram oiraga Raicharan gi mamita mana babna saba Sibdayal oina ukibani tasengna makidi factory adu Sibdayal lakiba natte Raicharan gi matodu ubadana factory thabak suminariba miyoy sing aduna hainari Raicharan se machagi damakta khanbada tasengna ngawraba haibadu oira male Raicharan mayumda halakpa matamdasu ahinga amata tumba yade Raicharan di tasengna maki angawba haibadu oira male kanamta su leitaba mafam aduda Raicharan nadi magi leikhidrabi nupi buri ga wari chanaribani khaladuna magi nupi buri da mathwai wana pau tamjari khungang asida leiriba school se chanupa sedugi damakta chanaba school oidre aduna sahar achawbada chalaga sahar gi khwaidagi paisa tangba school aduda ichanupa bu tamhanba pami Burina mu Raicharan da hanglai nangdi sahar da chalaga kari thabak sugadoriba aduga sahar gi school achawba adugi fina kadadagi paisana thigadoriba Raicharan na khumlai madugi damakta da ai thoina warude ichanupa gi lairik tamnanabagi damakta aina leptabida thabak sugani apang thabak sugani
ꯑꯁꯤꯒꯤ ꯃꯇꯨꯡꯗꯅ ꯑꯃꯨꯛ ꯉꯥꯎꯕ ꯑꯃꯒꯨꯝꯅ murum ꯁꯣꯟꯗꯨꯅ ꯃꯇꯣꯝꯗ ꯍꯥꯏꯖꯔꯤ ꯗꯌꯥꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯣ ꯊꯥꯖꯕ ꯌꯥꯕ ꯅꯨꯄꯥ ꯅꯠꯇꯦ ꯃꯥꯒꯤ ꯋꯥꯈꯜꯗꯗꯤ ꯏꯆꯥꯅꯨꯄꯥ ꯁꯤꯗꯨꯁꯦ ꯑꯅꯨꯀꯨꯜꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯑꯗꯨꯅ ꯃꯥꯅ ꯁꯣꯏꯗꯅꯃꯛꯀꯤ ꯑꯅꯨꯀꯨꯜꯗ ꯄꯥꯎ ꯇꯝꯊꯣꯛꯈ꯭ꯔꯅꯤ ꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯄꯨꯂꯤꯁ ꯃꯌꯥꯝ ꯂꯥꯛꯂꯒ ꯑꯩꯉꯣꯟꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯂꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯈꯣꯏꯅ ꯉꯝꯃꯦ ꯍꯥꯏꯗꯨꯅ ꯏꯆꯥꯅꯨꯄꯥꯕꯨ ꯑꯩꯉꯣꯟꯗꯒꯤ ꯁꯦꯠꯇꯨꯅ ꯄꯨꯕꯤꯈ꯭ꯔꯅꯤ ꯃꯨꯟꯕꯤꯈ꯭ꯔꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯔꯥꯏꯆꯔꯟ ꯑꯃꯨꯛ ꯃꯃꯤꯠ ꯃꯅꯥ ꯏꯂꯪ ꯂꯪꯈꯠꯈꯩ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯁꯥ ꯃꯇꯣꯝꯗ ꯍꯥꯏꯖꯔꯤ ꯑꯩꯈꯣꯏꯅ ꯏꯆꯥꯅꯨꯄꯥ ꯁꯤꯗꯨ ꯂꯧꯕ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯄꯩꯁꯥ ꯃꯌꯥꯝ ꯇꯥꯟꯗꯕ ꯌꯥꯗꯦ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗꯒꯤ ꯏꯆꯥꯅꯨꯄꯥ ꯂꯧꯕ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯏꯆꯥꯅꯨꯄꯥ ꯁꯤꯗꯨ ꯄꯨꯗꯨꯅ ꯃꯈꯣꯏꯅ ꯊꯤꯕ ꯐꯪꯂꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯆꯠꯇꯕ ꯌꯥꯗꯦ ꯃꯊꯪꯒꯤ ꯁꯦꯟꯗꯅ ꯔꯥꯏꯆꯔꯟꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯃꯥꯒꯤ ꯃꯃꯤꯡꯗ ꯂꯩꯖꯔꯤꯕ ꯂꯧ ꯍꯤꯡꯈꯣꯜ ꯄꯨꯝꯅꯃꯛ ꯌꯣꯟꯊꯣꯛꯑꯝꯃꯒ ꯑꯍꯤꯡ ꯃꯤꯆꯤꯛ ꯃꯤꯔꯥꯈꯣꯜ ꯇꯥꯗ꯭ꯔꯕ ꯃꯤ ꯀꯅꯥꯝꯇ ꯎꯗꯕ ꯃꯇꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯃꯈꯣꯏ ꯑꯅꯤꯅ ꯇꯨꯃꯤꯟꯅ ꯂꯣꯠꯅ ꯆꯦꯟꯊꯣꯔꯛꯈꯤ ꯔꯥꯏꯆꯔꯟ ꯈꯨꯡꯒꯪ ꯑꯗꯨꯗ ꯃꯅꯤꯡ ꯍꯟꯅ ꯑꯃꯨꯛ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯃꯆꯥꯅꯨꯄꯥ ꯁꯤꯗꯨ ꯄꯨꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯊꯥꯞꯅ ꯆꯠꯈꯤ ꯔꯥꯏꯆꯔꯟꯅ ꯃꯥꯒꯤ ꯄꯥꯈꯠꯆꯕ ꯑꯗꯨ ꯀꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯃꯆꯥꯅꯨꯄꯥꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯕ ꯃꯇꯨꯡ ꯔꯥꯏꯆꯔꯟ ꯑꯃꯗꯤ ꯁꯤꯗꯨ ꯁꯤꯛꯀꯤꯝꯒꯤ ꯀꯦꯄꯤꯇꯦꯜ ꯑꯣꯏꯔꯤꯕ ꯒꯦꯡꯇꯣꯛ ꯌꯧꯔꯛꯈꯤ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗꯒꯤ ꯑꯁꯨꯛ ꯊꯥꯞꯂꯕ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯕ ꯃꯇꯨꯡꯗꯒꯤꯗꯤ ꯔꯥꯏꯆꯔꯟ ꯃꯥꯒꯤ ꯃꯊꯃꯣꯏꯗ ꯄꯥꯈꯠꯆꯔꯝꯂꯤꯕ ꯀꯤꯖꯔꯝꯂꯤꯕꯁꯤꯡ ꯑꯗꯨ ꯄꯨꯝꯅꯃꯛ ꯀꯣꯛꯂꯕꯒꯨꯝ ꯁꯤꯗꯤ ꯔꯥꯏꯆꯔꯟ ꯍꯥꯟꯅꯒꯤ ꯔꯥꯏꯆꯔꯟꯗꯣ ꯑꯃꯨꯛ ꯑꯣꯏꯔꯛꯂꯦ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨꯄꯥ ꯁꯤꯗꯨꯒ ꯂꯣꯏꯅꯅ ꯒꯦꯡꯇꯣꯛꯀꯤ ꯐꯖꯔꯕ ꯃꯐꯝ ꯀꯌꯥꯗ ꯀꯣꯏꯗꯨꯅ ꯃꯆꯥꯅꯨꯄꯥ ꯁꯤꯗꯨꯅ ꯆꯠꯅꯤꯡꯉꯤ ꯍꯥꯏꯕ ꯃꯐꯝ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯃꯄꯥ ꯃꯆꯥꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯑꯄꯤꯛꯄ ꯅꯨꯡꯉꯥꯏꯔꯕ ꯁꯪꯁꯥꯔ ꯑꯃ ꯁꯦꯝꯅꯅꯕ ꯍꯣꯠꯅꯖꯔꯤ ꯔꯥꯏꯆꯔꯟ ꯃꯥꯅ ꯄꯨꯖꯔꯛꯂꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨꯅ ꯁꯤꯛꯀꯤꯝꯒꯤ ꯃꯐꯝ ꯑꯃꯗ ꯃꯌꯨꯝ ꯃꯆꯥ ꯑꯃ ꯂꯩꯗꯨꯅ ꯃꯄꯥ ꯃꯆꯥ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯃꯤꯟꯅꯕ ꯍꯧꯔꯛꯈꯤ ꯑꯗꯨꯒ ꯁꯤꯛꯀꯤꯝꯒꯤ ꯆꯤꯡꯂꯛꯇ ꯃꯄꯥ ꯃꯆꯥꯅ ꯂꯩꯖꯕ ꯇꯥꯔꯕꯁꯨ ꯍꯧꯖꯤꯛꯁꯨ ꯔꯥꯏꯆꯔꯟꯅ ꯃꯆꯥꯅꯨꯄꯥ ꯁꯤꯗꯨꯕꯨ ꯅꯤꯡꯊꯧ ꯃꯆꯥ ꯑꯃꯒꯨꯝꯅ ꯌꯣꯛꯂꯤ ꯃꯆꯥꯅꯨꯄꯥꯒꯤꯗꯃꯛꯇ ꯄꯥꯈꯠꯆꯕ ꯃꯆꯥꯅꯨꯄꯥꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯁꯦꯟꯅꯖꯕ ꯂꯦꯞꯇ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯀꯤꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯥꯡꯕ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯁꯤꯗꯨꯒꯤꯗꯃꯛꯇ ꯑꯦꯗꯃꯤꯁꯟ ꯇꯧꯈꯤ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯃꯆꯥꯅꯨꯄꯥꯕꯨ ꯃꯌꯨꯝꯗꯒꯤꯅ ꯁ꯭ꯀꯨꯜ ꯌꯧꯕ ꯐꯥꯎꯕ ꯌꯥꯝꯅ ꯆꯦꯛꯁꯤꯟꯖꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯊꯤꯟꯕꯤꯕꯗꯨꯅ ꯔꯥꯏꯆꯔꯟꯒꯤꯗꯤ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯃꯥꯒꯤ ꯇꯧꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯃꯊꯧ ꯑꯣꯏꯖꯔꯤ ꯃꯆꯥꯅꯨꯄꯥꯕꯨ ꯁ꯭ꯀꯨꯜꯗ ꯊꯤꯜꯂꯝꯂꯕ ꯃꯇꯨꯡꯗꯅ ꯔꯥꯏꯆꯔꯟ ꯃꯌꯨꯝꯒꯤ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯕꯤꯜꯗꯤꯡ ꯑꯃꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯤ ꯊꯕꯛ ꯇꯧꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗꯀꯤ ꯗ꯭ꯌꯨꯇꯤ ꯃꯇꯝ ꯂꯣꯏꯔꯛꯄꯗꯅ ꯕꯖꯥꯔꯗ ꯂꯩꯔꯤꯕ ꯐꯨꯔꯤꯠ ꯐꯤꯔꯣꯟ ꯌꯣꯟꯕ ꯗꯨꯀꯥꯟ ꯑꯃꯗ ꯑꯃꯨꯛ ꯐꯨꯔꯤꯠ ꯐꯤꯔꯣꯟ ꯌꯣꯟꯕ ꯌꯥꯎꯔꯤ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯆꯥꯒꯤ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯔꯛꯄ ꯃꯇꯝꯗꯅ ꯔꯥꯏꯆꯔꯟꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯇꯝ ꯑꯃꯠꯇ ꯀꯥꯏꯗꯅ ꯃꯆꯥꯅꯨꯄꯥꯕꯨ ꯁ꯭ꯀꯨꯜꯗꯒꯤ ꯂꯧꯕ ꯂꯥꯛꯂꯝꯃꯤ ꯑꯃꯨꯛ ꯍꯟꯅ ꯃꯆꯥꯅꯨꯄꯥꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯃꯌꯨꯝ ꯌꯧꯅ ꯄꯨꯅꯅꯕ ꯃꯇꯝ ꯈꯔꯗꯤ ꯔꯥꯏꯆꯔꯟ ꯅꯣꯡꯉꯥꯟꯕꯗꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯃꯆꯥꯅꯨꯄꯥꯕꯨ ꯁꯦꯟꯅꯕ ꯑꯍꯥꯡꯕ ꯃꯇꯝꯗꯅ ꯃꯆꯥꯅꯨꯄꯥꯒꯤꯗꯃꯛꯇ ꯄꯩꯁꯥ ꯇꯥꯟꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯋꯥꯈꯜ ꯂꯩꯇꯥꯅ ꯃꯤꯔꯝꯁꯤꯗ ꯂꯩꯖꯔꯦ ꯃꯇꯝ ꯈꯔ ꯃꯥꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯑꯣꯏꯔꯤꯕ ꯈꯨꯡꯒꯪꯗꯒꯤ ꯌꯥꯝꯅ ꯂꯥꯞꯈ꯭ꯔꯕ ꯃꯐꯝ ꯑꯁꯤꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯛꯄꯅ ꯔꯥꯏꯆꯔꯟꯅꯁꯨ ꯃꯥꯒꯤ ꯊꯃꯣꯏꯗ ꯄꯥꯈꯠꯆꯔꯝꯕ ꯀꯤꯖꯔꯝꯕꯁꯤꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯀꯥꯎꯈꯤꯕꯒꯨꯝ ꯇꯧꯔꯤ ꯃꯊꯪꯒꯤ ꯁꯦꯟꯗꯅ ꯔꯥꯏꯆꯔꯟ ꯃꯆꯥꯅꯨꯄꯥꯒꯤ ꯁ꯭ꯀꯨꯜ ꯀꯦꯝꯄꯁꯇ ꯂꯥꯛꯇꯨꯅ ꯃꯆꯥꯅꯨꯄꯥ ꯁꯤꯗꯨꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯟꯁꯤꯜꯂꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯅꯣꯛꯅꯅꯕ ꯍꯥꯏꯗꯨꯅ ꯃꯦꯖꯤꯛ ꯇ꯭ꯔꯤꯛ ꯀꯌꯥ ꯑꯃ ꯇꯧꯔꯝꯃꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅꯁꯨ ꯔꯥꯏꯆꯔꯟꯒꯤ ꯃꯦꯖꯤꯛꯁꯤꯡ ꯑꯗꯨꯗ ꯊꯋꯥꯏ ꯇꯥꯅ ꯈꯨꯕꯥꯛ ꯈꯨꯅ ꯅꯣꯛꯂꯤ ꯔꯥꯏꯆꯔꯟ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡꯅ ꯄꯨꯟꯅ ꯄꯨꯟꯁꯤꯟꯗꯨꯅ ꯉꯥꯏꯍꯥꯛ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯂꯤꯉꯩ ꯇꯟꯖꯥ ꯑꯁꯤꯗ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯑꯣꯖꯥ ꯑꯃ ꯂꯥꯛꯂꯒ ꯑꯉꯥꯡꯁꯤꯡ ꯑꯃꯗꯤ ꯔꯥꯏꯆꯔꯟꯗ ꯁꯥꯎꯅ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯤ ꯌꯥꯝꯅ ꯊꯨꯅ ꯀ꯭ꯂꯥꯁ ꯃꯅꯨꯡꯗ ꯆꯪꯂꯛꯑꯣ ꯑꯣꯖꯥꯗꯨꯒꯤ ꯃꯇꯧ ꯎꯕ ꯃꯇꯝꯗ ꯔꯥꯏꯆꯔꯟꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯍꯪꯂꯤ ꯅꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯕꯨ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯁꯥꯎꯒꯟꯕ꯭ꯔꯅꯦ ꯑꯉꯥꯡ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯑꯁꯤ ꯑꯣꯖꯥꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯎꯒꯟꯕ ꯑꯣꯖꯥ ꯍꯥꯏꯔꯤꯗꯣ ꯈ꯭ꯋꯥꯏꯗꯒꯤꯁꯨ ꯁꯥꯊꯤꯕꯅꯤ ꯑꯁꯤꯒꯤ ꯑꯣꯖꯥꯁꯤꯅꯅꯤ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯀꯤ ꯑꯉꯥꯡ ꯈꯨꯗꯤꯡꯃꯛ ꯄꯦꯔꯦꯟꯁ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯌꯦꯡ ꯀꯧꯔꯤꯕꯗꯣ ꯑꯇꯣꯞꯄ ꯑꯉꯥꯡ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯏꯃꯥ ꯕꯕꯥꯗꯤ ꯑꯣꯖꯥ ꯑꯁꯤꯅ ꯇꯣꯏꯅ ꯀꯧꯃꯟꯗꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯃꯈꯣꯏꯗꯤ ꯀꯩꯁꯨꯕꯨ ꯈꯟꯗ꯭ꯔꯕꯅꯤ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯁꯤꯗꯨꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯔꯥꯏꯆꯔꯟꯗ ꯆꯟꯅꯥ ꯀꯧꯔꯗꯨꯅ ꯍꯥꯏꯔꯛꯏ ꯆꯟꯅꯥ ꯍꯌꯦꯡꯗꯤ ꯁꯤꯗꯨꯒꯤ ꯃꯄꯥꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯎꯅꯕ ꯂꯥꯛꯄ ꯃꯇꯝꯗ ꯑꯣꯖꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯣꯖꯥꯅ ꯍꯥꯏꯔꯛꯀꯗꯧꯔꯤꯕ ꯋꯥꯁꯤꯡ ꯑꯗꯣ ꯅꯥꯀꯣꯡ ꯑꯃꯗ ꯇꯥꯔꯒ ꯅꯥꯀꯣꯡ ꯑꯃꯗ ꯂꯣꯏꯅ ꯊꯥꯗꯣꯛꯈꯣ ꯍꯥꯏꯅ ꯅꯪꯅ ꯑꯝꯇ ꯄꯥꯎ ꯇꯝꯕꯤꯌꯨ ꯔꯥꯏꯆꯔꯟ ꯃꯆꯥꯅꯨꯄꯥ ꯁꯤꯗꯨꯒꯤ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏ ꯃꯤꯇꯧ ꯁꯑꯣꯡ ꯁꯥꯗꯥ ꯇꯔꯨ ꯇꯅꯥꯟꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯒ ꯔꯥꯏꯆꯔꯟꯅ ꯃꯆꯥꯅꯨꯄꯥꯒꯤꯗꯃꯛꯇ ꯍꯣꯠꯅꯖꯕꯗ ꯑꯣꯏꯔꯤꯕ ꯃꯥꯒꯤ ꯐꯤꯕꯝ ꯆꯃꯣꯠꯅꯕ ꯃꯁꯝ ꯃꯅꯥ ꯃꯀꯣꯏ ꯃꯔꯥꯡ ꯏꯐꯥ ꯐꯥꯕ ꯃꯥꯅ ꯁꯦꯠꯂꯤꯕ ꯆꯃꯣꯠꯅꯕ ꯐꯤ ꯑꯗꯨꯃꯛꯅꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯁꯤꯗꯨꯒꯤ ꯍꯦꯛ ꯃꯃꯥꯟꯅꯕꯃꯛꯅ ꯐꯥꯎꯕ ꯔꯥꯏꯆꯔꯟꯕꯨ ꯁꯤꯗꯨꯒꯤ ꯑꯁꯦꯡꯕ ꯃꯄꯥ ꯅꯠꯇꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯃꯃꯥꯟꯅꯕꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗꯅ ꯁꯤꯗꯨ ꯑꯃꯗꯤ ꯃꯄꯥ ꯔꯥꯏꯆꯔꯟ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯕ ꯉꯝꯗꯅ ꯃꯃꯥꯏ ꯂꯨꯞꯊꯅꯗꯨꯅ ꯏꯀꯣꯏ ꯀꯣꯏꯅꯅ ꯐꯝꯂꯤ ꯃꯊꯪꯒꯤ ꯁꯦꯟꯗꯅ ꯔꯥꯏꯆꯔꯟ ꯃꯥꯒꯤ ꯂꯩꯖꯕ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯐꯤꯔꯣꯟ ꯁꯦꯠꯇꯨꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯎꯅꯅꯕꯒꯤꯗꯃꯛꯇ ꯃꯆꯥꯅꯨꯄꯥ ꯁꯤꯗꯨꯒ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯔꯥꯏꯆꯔꯟꯗꯤ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯃꯤ ꯃꯆꯥ ꯑꯣꯏꯔꯛꯄꯒꯤ ꯍꯧꯅꯕꯤ ꯑꯆꯧꯕ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯎꯅꯒꯅꯤ ꯈꯜꯂꯨꯕꯗ ꯃꯁꯥ ꯃꯇꯣꯝꯗ ꯌꯥꯝꯅ ꯄꯥꯈꯠꯆꯔꯤ ꯅꯔꯚꯁ ꯆꯠꯂꯤ ꯃꯄꯥꯒꯤ ꯄꯥꯈꯠꯆꯕ ꯃꯇꯧ ꯑꯗꯨꯗꯅ ꯁꯤꯗꯨꯅ ꯃꯄꯥꯕꯨ ꯄꯥꯈꯠꯇꯅꯕ ꯏꯪꯅ ꯇꯞꯅ ꯄꯨꯛꯅꯤꯡ ꯐꯥꯊꯅꯕ ꯊꯦꯝꯕꯤꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜꯁꯨ ꯂꯥꯛꯂꯦ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯃꯗꯤ ꯁꯤꯗꯨꯒꯤ ꯃꯄꯥ ꯔꯥꯏꯆꯔꯟ ꯑꯃꯅ ꯑꯃꯕꯨ ꯃꯁꯛ ꯇꯥꯛꯅꯔꯕ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛꯇꯤ ꯅꯣꯛꯅ ꯅꯣꯛꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯅ ꯑꯃꯨꯛ ꯔꯥꯏꯆꯔꯟꯗ ꯏꯪꯂꯤꯁꯇ ꯍꯥꯏꯔꯛꯏ ꯔꯥꯏꯆꯔꯟ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯁꯤꯗꯨꯁꯦ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯈ꯭ꯋꯥꯏꯗꯒꯤ ꯕ꯭ꯔꯥꯏꯠ ꯑꯣꯏꯕ ꯑꯉꯥꯡ ꯑꯃꯅꯤ ꯁꯤꯗꯨꯒꯨꯝꯅ ꯑꯐꯕ ꯑꯉꯥꯡꯗꯤ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯅꯠꯇꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯇꯥꯡꯕꯅꯤ
ꯃꯔꯝ ꯑꯗꯨꯅ ꯁꯤꯗꯨꯒꯤ ꯃꯃꯥ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯅꯪꯅ ꯅꯆꯥꯅꯨꯄꯥ ꯁꯤꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯃꯤꯡ ꯆꯜꯂꯦ ꯃꯥꯕꯨ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯦ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯗꯥꯏꯇ ꯅꯪꯒꯤ ꯅꯊꯧ ꯂꯣꯏꯕ ꯅꯠꯇꯦ ꯁꯤꯗꯨꯒꯨꯝꯂꯕ ꯃꯍꯩ ꯃꯁꯤꯡꯗ ꯊꯋꯥꯏ ꯌꯥꯎꯕ ꯑꯐꯕ ꯑꯉꯥꯡꯁꯤꯗꯤ ꯏꯟꯗꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯀꯣꯂꯦꯖꯇ ꯇꯝꯍꯟꯕꯤꯌꯨ ꯅꯠꯇ꯭ꯔꯒꯅ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯀꯣꯂꯦꯖ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯇꯝꯍꯟꯕꯤꯒꯗꯕꯅꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯤ ꯅꯆꯥꯅꯨꯄꯥ ꯁꯤꯗꯨꯒꯤꯗꯃꯛꯇ ꯃꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯀꯗꯥꯏꯗ ꯇꯝꯍꯟꯒꯅꯤ ꯃꯥꯒꯤꯗꯃꯛꯇ ꯀꯔꯤ ꯇꯧꯕꯤꯒꯅꯤ ꯍꯥꯏꯕ ꯄ꯭ꯂꯥꯟ ꯇꯧꯕ ꯍꯧꯔꯕ꯭ꯔꯥ ꯅꯆꯥꯅꯨꯄꯥꯒ ꯆꯥꯟꯅꯒꯗꯕ ꯑꯐꯕ ꯀꯣꯂꯦꯖ ꯑꯐꯕ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯃꯤꯡ ꯆꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯅꯆꯥꯒꯤꯗꯃꯛꯇ ꯁꯦꯚꯤꯡ ꯇꯧꯁꯤꯟꯕ ꯀꯌꯥꯝ ꯍꯧꯔꯕꯒꯦ ꯑꯗꯨꯕꯨ ꯔꯥꯏꯆꯔꯟꯗꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯅ ꯏꯪꯂꯤꯁꯇ ꯍꯥꯏꯔꯛꯂꯤꯕꯁꯤꯡ ꯑꯗꯨ ꯔꯥꯏꯆꯔꯟꯅꯗꯤ ꯀꯩꯝꯇ ꯈꯪꯂꯝꯗꯦ ꯑꯗꯨꯕꯨ ꯔꯥꯏꯆꯔꯟꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯗ ꯃꯥꯅ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯨ ꯀꯩꯝꯇ ꯈꯪꯗꯦ ꯃꯥꯗꯤ ꯏꯪꯂꯤꯁ ꯍꯩꯇꯦ ꯍꯥꯏꯗꯨꯅ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯇꯝꯖꯔꯤꯕ ꯃꯆꯥꯅꯨꯄꯥꯒꯤ ꯏꯖꯠ ꯃꯥꯡꯍꯟꯕ ꯃꯆꯥꯅꯨꯄꯥꯕꯨ ꯏꯀꯥꯏꯍꯟꯕ ꯄꯥꯝꯗꯕꯗꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯔꯥꯏꯆꯔꯟꯅ ꯀꯩꯝꯇ ꯈꯪꯗ꯭ꯔꯕꯁꯨ ꯀꯩꯝꯇ ꯂꯧꯁꯤꯟꯕ ꯉꯝꯗ꯭ꯔꯕꯁꯨ ꯃꯥꯏꯊꯣꯡꯗꯗꯤ ꯅꯣꯡꯃꯩ ꯅꯣꯡꯃꯩ ꯇꯧꯔꯒ ꯑꯈꯪꯕ ꯁꯥꯗꯨꯅ ꯃꯉꯛꯇꯃꯛ ꯄꯪꯂꯣꯝꯗ ꯅꯣꯝꯃꯤ ꯑꯁꯤꯒꯨꯝꯂꯕ ꯇꯟꯖꯥ ꯑꯁꯤꯗ ꯔꯥꯏꯆꯔꯟꯅ ꯃꯆꯥꯅꯨꯄꯥ ꯁꯤꯗꯨꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯕꯁꯨ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯍꯩꯖꯗꯕ ꯑꯃꯗꯤ ꯃꯆꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛꯇ ꯃꯥꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯇꯧꯕ ꯉꯝꯖꯗꯕ ꯃꯇꯧ ꯑꯗꯨꯅ ꯔꯥꯏꯆꯔꯟꯒꯤ ꯊꯃꯣꯏꯗ ꯃꯍꯥꯛꯁꯦ ꯃꯄꯥ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯍꯪꯖꯈꯤ ꯔꯥꯏꯆꯔꯟ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯃꯆꯥꯅꯨꯄꯥꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯀꯩꯝꯇ ꯈꯪꯗ꯭ꯔꯕꯁꯨ ꯑꯈꯪꯕ ꯁꯥꯅ ꯃꯉꯛ ꯅꯣꯝꯂꯤ ꯑꯗꯨꯒ ꯃꯥꯅ ꯃꯉꯛ ꯅꯣꯝꯅ ꯅꯣꯝꯅ ꯃꯃꯤꯠꯇꯅ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯔꯥꯏꯆꯔꯟ ꯑꯃꯗꯤ ꯁꯤꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯔꯥꯏꯆꯔꯟꯅ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯤ ꯅꯈꯣꯏꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗꯨꯗꯤ ꯋꯥ ꯑꯣꯟꯊꯣꯛꯅ ꯉꯥꯡꯈ꯭ꯔꯦ ꯃꯥꯅ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯨꯗꯤ ꯏꯪꯂꯤꯁꯇ ꯉꯥꯛꯇꯅꯤ ꯃꯥꯅ ꯐꯅ ꯉꯥꯡꯖꯔꯕꯁꯨ ꯑꯩꯗꯤ ꯀꯩꯝꯇ ꯈꯪꯗꯕꯅꯤꯅ ꯃꯥꯅ ꯉꯥꯡꯂꯤꯕꯁꯤꯡꯗꯣ ꯁꯨꯡꯇꯥꯕꯨ ꯇꯥꯅꯤꯡꯂꯨꯗꯦ ꯑꯗꯨꯕꯨ ꯁꯤꯗꯨꯗꯤ ꯆꯥꯎꯁꯤꯜꯂꯛꯂꯕꯅꯤꯅ ꯃꯄꯥꯅ ꯏꯄꯪ ꯄꯪꯖꯅ ꯉꯥꯡꯂꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯊꯑꯣꯏꯅ ꯇꯥꯔꯝꯗꯦ ꯁꯤꯗꯨꯗꯤ ꯂꯝꯕꯤ ꯃꯇꯥꯏꯗ ꯂꯩꯔꯤꯕ ꯑꯆꯧꯕ ꯁꯣꯔꯨꯝ ꯑꯗꯨꯗ ꯌꯣꯜꯂꯤꯕ ꯂꯦꯞꯇꯣꯞꯁꯤꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯔꯥꯏꯆꯔꯟꯗꯤ ꯃꯆꯥꯅꯨꯄꯥꯅ ꯃꯥꯒꯤ ꯅꯥꯀꯟꯗ ꯆꯠꯂꯤ ꯈꯜꯂꯗꯨꯅ ꯇꯣꯝꯗ ꯋꯥꯔꯤ ꯄꯪꯁꯥꯗ ꯁꯥꯗꯨꯅ ꯄꯪꯅꯣꯛꯇ ꯅꯣꯛꯇꯨꯅ ꯂꯝꯕꯤ ꯆꯠꯂꯤ ꯁꯣꯝꯗꯅ ꯁꯤꯗꯨꯗꯤ ꯑꯆꯧꯕ ꯁꯣꯔꯨꯝ ꯑꯃꯒꯤ ꯃꯥꯡꯗ ꯂꯦꯞꯇꯨꯅ ꯗꯨꯀꯥꯟ ꯃꯅꯨꯡꯗ ꯌꯣꯜꯂꯤꯕ ꯂꯦꯞꯇꯣꯞꯁꯤꯡ ꯑꯗꯨꯗ ꯈꯣꯏꯗꯥꯖꯅ ꯌꯦꯡꯂꯤ ꯖꯥꯁꯤꯗ ꯔꯥꯏꯆꯔꯟ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯍꯪꯉꯤ ꯀꯔꯤꯅꯣ ꯅꯪ ꯑꯗꯨꯛ ꯈꯣꯏꯗꯥꯅ ꯌꯦꯡꯂꯤꯗꯨꯅ ꯁꯤꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯤꯗ ꯌꯣꯜꯂꯤꯁꯤꯅꯤ ꯀꯝꯄ꯭ꯌꯨꯇꯔ ꯍꯥꯏꯔꯤꯕꯗꯣ ꯈꯪꯖꯗꯕ ꯔꯥꯏꯆꯔꯟꯗꯤ ꯃꯆꯥꯅꯨꯄꯥ ꯁꯤꯗꯨꯗ ꯍꯥꯏꯔꯤ ꯀꯝꯄ꯭ꯌꯨꯇꯔꯁꯤꯗꯤ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯏꯅ ꯅꯪꯅ ꯉꯍꯥꯟꯗꯒꯤ ꯂꯩꯌꯨ ꯍꯥꯏꯔꯤꯕ ꯀꯝꯄ꯭ꯌꯨꯇꯔꯗꯨꯗꯤ ꯑꯁꯤ ꯑꯣꯏꯔꯦ ꯑꯆꯧꯕ ꯀꯝꯄ꯭ꯌꯨꯇꯔ ꯑꯃ ꯂꯩꯔꯨꯒꯦ ꯍꯥꯏꯔꯒ ꯗꯨꯀꯥꯟ ꯃꯅꯨꯡꯗ ꯆꯪꯈꯤ ꯑꯗꯨꯕꯨ ꯔꯥꯏꯆꯔꯟ ꯀꯝꯄ꯭ꯌꯨꯇꯔꯒꯤ ꯃꯃꯜ ꯇꯥꯔꯕ ꯃꯇꯝꯗꯗꯤ ꯃꯤꯍꯨꯜ ꯊꯥꯋꯜꯒ ꯁꯨꯈꯤꯗ꯭ꯔꯦ ꯃꯁꯥ ꯃꯇꯣꯝꯗ ꯍꯥꯏꯖꯔꯤ ꯑꯗꯨꯛ ꯇꯥꯡꯕꯗꯨꯗꯤ ꯀꯅꯥꯅ ꯂꯩꯗꯣꯏꯕ ꯔꯥꯏꯆꯔꯟꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕꯗꯅ ꯗꯨꯀꯥꯟꯒꯤ ꯁ꯭ꯇꯥꯐ ꯑꯗꯨꯅ ꯍꯥꯏꯔꯤ ꯄꯥꯝꯃꯒꯅ ꯂꯧꯔꯣ ꯄꯥꯝꯗ꯭ꯔꯒꯗꯤ ꯆꯠꯈ꯭ꯔꯣ ꯑꯩꯒꯤ ꯃꯇꯝ ꯃꯥꯡꯍꯜꯂꯅꯨ ꯇꯥꯁꯤꯗ ꯔꯥꯏꯆꯔꯟꯅ ꯗꯨꯀꯥꯟ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯥ ꯁꯤꯗꯨꯕꯨ ꯂꯩꯔꯤꯕ꯭ꯔꯥ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯁꯤꯗꯨꯗꯤ ꯗꯨꯀꯥꯟ ꯃꯃꯥꯡꯗ ꯂꯩꯔꯝꯗ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯔꯥꯏꯆꯔꯟ ꯗꯨꯀꯥꯟ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯄꯥꯈꯠꯅ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯒ ꯃꯐꯝ ꯈꯨꯗꯤꯡ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯃꯆꯥꯅꯨꯄꯥ ꯁꯤꯗꯨꯕꯨ ꯀꯣꯏꯀꯧ ꯀꯧꯗꯨꯅ ꯁꯤꯗꯨꯕꯨ ꯀꯣꯏꯊꯤ ꯊꯤꯔꯤ ꯑꯗꯨꯕꯨ ꯁꯤꯗꯨꯗꯤ ꯐꯪꯕ ꯀꯧꯕ ꯂꯩꯔꯝꯗꯦ ꯔꯥꯏꯆꯔꯟ ꯄꯥꯈꯠꯄꯅ ꯍꯦꯟꯃꯟꯕꯅ ꯃꯐꯝ ꯈꯨꯗꯤꯡ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯊꯦꯡꯅꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯗ ꯃꯆꯥꯅꯨꯄꯥ ꯁꯤꯗꯨ ꯎꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯏꯍꯪ ꯍꯪꯂꯤ ꯔꯥꯏꯆꯔꯟꯅ ꯄꯥꯈꯠꯆꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯕ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯀꯔꯤ ꯑꯃꯅ ꯑꯉꯥꯡ ꯑꯃ ꯊꯤꯡꯖꯤꯟꯕꯒꯤ ꯃꯈꯣꯟ ꯇꯥꯔꯛꯈꯤ ꯅꯥꯀꯟꯗ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯍꯥꯏꯅ ꯄꯥꯈꯠꯅ ꯍꯪꯅꯔꯤꯕ ꯑꯗꯨꯁꯨ ꯇꯥꯔꯛꯈꯤ ꯔꯥꯏꯆꯔꯟ ꯄꯥꯈꯠꯄꯅ ꯍꯦꯟꯃꯟꯗꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯀꯟꯅ ꯆꯦꯟꯈꯤ ꯑꯗꯨꯕꯨ ꯔꯥꯏꯆꯔꯟꯒꯤ ꯃꯅꯤꯡꯗꯒꯤ ꯃꯉꯣꯟꯗ ꯕꯕꯥ ꯍꯥꯏꯅ ꯀꯅꯥꯅꯣꯝꯅ ꯀꯧꯔꯛꯈꯤ ꯔꯥꯏꯆꯔꯟꯅ ꯃꯅꯤꯡ ꯍꯟꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯁꯤꯗꯨ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯅꯤꯒ ꯄꯨꯟꯅ ꯂꯦꯞꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯆꯥꯅꯨꯄꯥꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯦꯞꯂꯝꯕꯗꯨ ꯎꯕ ꯃꯇꯝꯗ ꯔꯥꯏꯆꯔꯟ ꯁꯣꯔ ꯆꯅꯤꯡ ꯇꯥꯅ ꯍꯣꯟꯗꯣꯛꯂꯤ ꯑꯗꯨꯒ ꯊꯪꯅꯕ ꯃꯤꯀꯨꯞꯇꯅ ꯔꯥꯏꯆꯔꯟ ꯃꯆꯥꯅꯨꯄꯥ ꯁꯤꯗꯨꯒꯤ ꯃꯅꯥꯛꯇ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯃꯆꯥꯅꯨꯄꯥ ꯁꯤꯗꯨꯒꯤ ꯃꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯀꯟꯅ ꯊꯥꯔꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯆꯥꯅꯨꯄꯥꯕꯨ ꯆꯦꯟꯅ ꯀꯣꯜꯂꯗꯨꯅ ꯀꯞꯂꯤ ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯆꯠꯂꯨꯔꯤꯕ ꯅꯪꯕꯨ ꯊꯤꯕꯗ ꯏꯄꯥꯗꯤ ꯃꯐꯝ ꯈꯨꯗꯤꯡ ꯀꯣꯏꯆꯦꯟ ꯆꯦꯜꯂꯨꯔꯕꯅꯤ ꯃꯄꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗꯅ ꯀꯟꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯑꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯤ ꯅꯆꯥꯅꯨꯄꯥꯕꯨ ꯍꯨꯟꯗꯣꯛꯑꯝꯃꯒ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ ꯅꯆꯥꯅꯨꯄꯥꯁꯦ ꯆꯥꯎꯖꯕꯒꯤ ꯋꯥꯅꯤ ꯍꯧꯖꯤꯛꯁꯨ ꯑꯉꯥꯡ ꯑꯣꯏꯖꯔꯤꯕꯅꯤ ꯑꯉꯥꯡꯗꯕꯨ ꯑꯗꯨꯃꯥꯏꯅ ꯐꯨꯕ ꯍꯧꯅꯕ꯭ꯔꯥ ꯇꯟꯖꯥ ꯑꯁꯤꯗ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯃꯔꯛꯇꯒꯤ ꯃꯈꯣꯏꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯔꯝꯕ ꯁꯤꯕꯗꯌꯥꯜ ꯊꯣꯔꯛꯇꯨꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯤ ꯔꯥꯏꯆꯔꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯆꯦꯛꯁꯤꯟꯗꯕꯗꯒꯤ ꯑꯉꯥꯡ ꯑꯃꯁꯨ ꯍꯥꯠꯇꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯃꯥꯅ ꯆꯦꯛꯁꯤꯟꯗꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯉꯥꯡ ꯑꯃꯃꯨꯛ ꯍꯥꯠꯇꯣꯛꯀꯗꯧꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯁꯤꯕꯗꯌꯥꯜꯅ ꯔꯥꯏꯆꯔꯟꯗ ꯁꯥꯎꯅ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯤ ꯑꯉꯥꯡ ꯑꯃ ꯍꯥꯠꯄꯗꯨꯅ ꯄꯦꯟꯗ꯭ꯔꯤꯕ꯭ꯔꯥ ꯑꯉꯥꯡ ꯀꯌꯥ ꯍꯥꯠꯂꯒ ꯅꯪ ꯄꯦꯟꯒꯗꯧꯔꯤꯕꯅꯣ ꯔꯥꯏꯆꯔꯟ ꯄꯥꯈꯠꯆꯕꯅ ꯍꯦꯟꯃꯟꯗꯨꯅ ꯃꯆꯥꯅꯨꯄꯥ ꯁꯤꯗꯨꯗ ꯀꯞꯅ ꯍꯥꯏꯔꯤ ꯁꯤꯗꯨ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯑꯔꯥꯟꯕ ꯉꯥꯛꯇꯅꯤ ꯏꯄꯥꯗꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯔꯥꯟꯕ ꯑꯃꯠꯇ ꯇꯧꯈꯤꯕ ꯂꯩꯇꯦ ꯇꯟꯖꯥ ꯑꯁꯤꯗ ꯑꯃꯨꯛ ꯁꯤꯕꯗꯌꯥꯜꯅ ꯔꯥꯏꯆꯔꯟꯗ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯁꯤꯗꯨꯁꯦ ꯅꯪꯒꯤ ꯍꯦꯛ ꯄꯣꯛꯆꯕ ꯅꯪꯒꯤ ꯏ ꯑꯣꯏꯔꯝꯂꯕꯗꯤ ꯅꯪꯅ ꯑꯗꯨꯛ ꯂꯥꯏꯅ ꯃꯥꯕꯨ ꯍꯨꯟꯗꯣꯛꯑꯒ ꯆꯠꯂꯝꯃꯣꯏ ꯅꯆꯥꯅꯨꯄꯥꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯖꯔꯝꯒꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯇꯧꯖꯈꯤꯕ ꯅꯔꯥꯜ ꯈꯨꯗꯤꯡꯃꯛꯀꯤ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯗꯟꯗꯤ ꯐꯪꯕ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯔꯥꯏꯆꯔꯟꯅ ꯑꯃꯨꯛ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯗꯨꯅ ꯃꯈꯨꯠ ꯂꯣꯟꯅꯔꯗꯨꯅ ꯁꯤꯕꯗꯌꯥꯜꯗ ꯍꯥꯏꯖꯔꯤ ꯅꯪꯅ ꯑꯩꯒꯤ ꯏꯇꯨꯡ ꯀꯣꯏꯅ ꯏꯟꯅꯗꯨꯅ ꯑꯩꯉꯣꯟꯗ ꯄꯤꯔꯤꯕ ꯑꯋꯥꯕꯁꯤꯡ ꯑꯁꯨ ꯂꯦꯞꯄꯤꯔꯣ ꯏꯄꯥ ꯏꯆꯥꯕꯨ ꯑꯃꯨꯛꯇꯪꯗꯤ ꯊꯥꯗꯣꯛꯄꯤꯔꯣ ꯏꯄꯥ ꯏꯆꯥꯗ ꯌꯦꯠꯄꯤꯔꯅꯨ ꯑꯗꯨꯕꯨ ꯁꯤꯕꯗꯌꯥꯜꯗꯤ ꯔꯥꯏꯆꯔꯟ ꯍꯥꯏꯖꯔꯤꯕꯁꯤꯡ ꯑꯗꯨ ꯀꯩꯝꯇ ꯇꯥꯔꯝꯗꯦ ꯁꯤꯕꯗꯌꯥꯜꯗꯤ ꯁꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯤ ꯁꯤꯗꯨ ꯅꯪꯒꯤ ꯅꯄꯥ ꯁꯥꯁꯤꯟꯅꯔꯤꯕ ꯔꯥꯏꯆꯔꯟ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯀꯩꯝꯇ ꯊꯥꯖꯔꯨꯅꯨ ꯔꯥꯏꯆꯔꯟ ꯅꯪꯒꯤ ꯑꯁꯦꯡꯕ ꯅꯄꯥ ꯅꯠꯇꯦ ꯅꯪꯒꯤ ꯑꯁꯦꯡꯕ ꯅꯄꯥꯗꯤ ꯑꯅꯨꯀꯨꯜꯅꯤ ꯃꯔꯝ ꯑꯗꯨꯅ ꯁꯤꯗꯨ ꯑꯩꯒ ꯂꯣꯏꯅꯅ ꯆꯠꯈ꯭ꯔꯁꯤ ꯅꯪꯒꯤ ꯑꯁꯦꯡꯕ ꯅꯄꯥ ꯑꯅꯨꯀꯨꯜꯒꯤ ꯃꯅꯥꯛꯇ ꯑꯩꯅ ꯁꯣꯏꯗꯅ ꯊꯤꯟꯕꯤꯒꯅꯤ
तसेंबगीदि शिवदयाल मफम अदुदा लेबा नते दुबु रायचरण उरिबा शिवदयाल अदुदि रायचरण की थमोइदा लेजरिबा मागी अकीबसिंग मागी असोयबसिंग अदुना माना पाखचबदगी वखल का हेना खंजनबने मरम ओइदुना मागी ममिता लैसु लैतबा शिवदयाल उबनी अदुबु रायचरणदी गावबा अमगुना मागी तोंगानबा संसार मदा तावदुना लेखिबना मचानुपाबु चेना कोलदुना कपली अैगी इचानुपा सिदु पुबिखिनु तसेंगनमकिदि बाबु मचादो अैना ख्वाइदगी नुंसिजखिबनी ख्वाइदगी सेक्शन सेनजबनी ने तौगे हाइना तौबदगी सोइखिबसु नते अैदि सुमनतगी मिकुप अमा खतंग बाबु मचागिदमक्ता अंबाल फजबा अमा हेकलुगे हादुना पात कुमथरुबनी हादुना थमोय सोना हिक लावबो मखै कपलदुना लेबा मखादा फमथखि सिद्धुसु लेबा मखादा फमदुना थमोय सोना कपलिबा मपाबु थेमजिलदुना मयुमदा पुननबु खोनरी ngasi sidduna magi mapa रायचरणबु यामना सेक्शन सेनजदुना असोय अंगाम अमता यावदुना मयुम योबु फावा पुबिरकली थौदो असि मतुंगदा रायचरण थबक सुगन नोमगनि हाबा कावख्रबगुम मतोमदा तुमिन्ना फमदुना अवाबा सफम अमगलोनेना मतोमदा वखल अमा खनबगुम तौरी मथंगी सिंदना अनुकूल मागी नुपीगलोनेना पार्टी अमा यावरबदगी पुन्ना हमिनरखी mayum yorokpa matamdana anukul gi nupina anukul da hairi matungdadi nangi namanaba officer singna tawrakliba party invitation sing adu amata chalugumsi anukul hanglai kaidona ba yarage agi nupina mu yamna ningba kaina khumlai function mafamda tiliba nangi namanaba officer gi nupi sing adudi magi macha gi maramda no kheduna wari chanai makoina macha gi damakta no kheduna wari chanaba uraga aigi thamoi se puba ngamde aigi ichadu ningsingi anukul nasu magi mathwai nungai tribi nupi bu themjiladuna hairi ogi siduna lekhidabado matam phana kusilaklei si punama laibakta tamnamba ngaktani tanja asida ikhang khangudana makhoi gi meyamda leiriba thabak sunaba miyoy amana nukul bu kauraduna hairi mahak pu unaba miyoy ama lae haina अनुकूलना अथेंग अहिंग असिदा माबु उनबा लाक्लिबदो कनानो हाइना उनबा थोलप मतमददी रायचरण मागी ममांगदा लेप्तुना लेरमले मतम कुइरबगी तुंगदा रायचरण मागी बाबु मचा अनुकूल उबा मतमदा ममित्त मपि इराचेना अनुकूल गी मनाक्तगी लापना लेप्ली हानगी मतोगुमना अनुकूल उबा मतमदा हराव हराव चेंसिंदुना मंगोंदा नुंगसीना लेंगोना रुबा ngamdre मसिगी मतुंगदना रायचरण ममित्त मपि इराचेना चेना मपि चेंथबा मखै अनुकूलदा हाइजरी बाबु मचागी नुपि चारुलगा अमुक्तंग उनजबा यागद्रा अनुकूल सुमदुमंगाई मतम कुइरबगी तुंगदा रायचरण बु उबा मतमदा हानगी मतोगुमना हराव हराव रायचरण गी मनाक्ता चेंसिंदुना माबु लेंगोनबा ngamdana तुमिन्ना लेप्तुना लेरी तंजा सिदा अनुकूल गी नुपि चारुल थोलई अदुगा रायचरण उबा मतमदा यामना सावना हाइरई हौजिना मु अखोइनीदगी करी अमु लौबा लाक्लिबनो रायचरण थमोय कायरबा सफम अमगा लोइनना कपना हाइरी असिदी नखोइदगी लौगे हाइना लाक्पा नते ngасidi नखोइदा नखोइगी पोट अमा हंदोअमगे हाइना लाक्पनी अदुगा अनुकूल अमदि मागी नुपिदि रायचरण हाइरिबा सिंगदो करीनो हाइबा लौसिनबा ngamlamde मसी मतुंगदना रायचरण कपना मखा तारई लाइबक थिरबा नुमित अदुगी नुंगदांगदा बाबु मचागी नुपिना एंगोंदा हाइखिबदो अचुंबा ngaktani लाइबक थिरबा नुमित अदु रेलना आइगी बाबु मचाबु पुरगा चेंथखिबा नते चेंगनमकिदि बाबु मचादो आइना हुरानदुना पुखिबनी मसी मतुंगदना रायचन थमोय काइना कपलदुना हाइरी नुमित अदुदा मेदामना हाइखिबदा अचुंबा ngaktani इचा फंगजेदबा आइना बाबु मचागी नुंगसिरबा मचानुपा सिदु उबा मतमदा आइना मी मचा ओरुबगी आइगी अपामने हेमनखिबदगी नखोयनिगी नचानुपादो हुरानदुना पुखिबनी रायचरण हाइरक्लिबा वासि तारबा मतमदा अनुकूल अमदि मागी नुपिदि हरावबदा लोइख्रे सुक नुंगाइरबा पावसि ताबा मतमदना मखोयना तारिबा पावदो मसा मतोमदा फाबा थाजबा ngamdabagum तौरी चाकाइनाखिबगी असुक सांगलबा चहीसे वाना खांजरक्लबा अनुकूल अमदि मागी नुपिगी मतौदु उरुरगा रायचरणनसु मथमोयदे पेंजबा अमगा लोइनना नोमि तरोदुना हाइरी अखोय अनिगी नुंगसिरबा नचानुपादो अइना सोइदना मकी नखोय अनिदा अमुक हना सिनागनी अदुबा असोमददी रायचरणना मागी हेक पोक्चबा मचानुपा सिद्धुदा चानुपाबु माना हेक पोक्चबा मचानुपा नते हाइरी मागी असेंगबा ममा मपादी अनुकूल अमदि मागी नुपि चारुलने हाइरी मचा ओइबसिंगना ममा मपागी मफमदगी तागनी हाइना अमुक्ता फाबा खलुदबा वाहैसिंग से तारकपा मतमदा सिद्धुदी मपादा सावरी मपागा फाबा वारी सानसि याद्री अदुबा रायचरणनदी मचानुपा सिद्धुबु अनुकूलगी मयम तन्ना पुरकली अनुकूलदी हौजिक फाबा सावरीबने हादुना मपादा वारी सानद्री मपा मचाना हिनाव अमा तोंगदुना अनुकूल अमदि सरुलगी महिम तमना लांगपा मतमदा इखंग खंगौदुना अकनबा मोंगदुना नोंग चुथरखी अखाक अरावसु कन्ना तौरखी अखाक अरावगा लोइनबा नोंगले नुंसिरदुना हिनाव मचादुदा हाइबोय हाइतेबोय यामना कीजना फमलिबा सिद्धुबु हुमदुना पोखी अकनबा नुंचिकी साफुदुना सिद्धु इसिंग मनुंगदा तासिंखी रायचरण सुमिकुप अमता मांगदुना बाबु मचा कौरगा इसिंग मनुंगदा चोंगथखी रायचरण इसिंग मनुंगदा मसा पुंबा लुपसिंदुना यामना पाखचना मचानुपाबु कोइथी थीरी अदुबु रायचरणगी ममितदी मतम अमदा माना कनबा ngamहौद्रबा अनुकूलगी मचानुपा माना नुंगसिना बाबु मचा कौजबा सिद्धुना इसिंग मनुंगदगी मसा फावगटपा ngamjadaduna लेरिबा अदुइना उखी रायचरणनसु पिकलिबा अंगांग सिद्धुगी मनाक्ता चंगसिंदुना मतम अमदा माना कनबा ngamहौद्रबसु ngасidi सिद्धुबु कन्ननबा अनिसुबा तंजा अमा फंगले खंजदुना सिद्धुबु कन्ननबगी दमक्ता मा मसा सिगनी थवाई मांगनी हाइबा पामुदुना सिद्धुबु कन्ननबगी दमक्ता
पार अदगी ख्वाइदगी लूबा जगह चंगसिंदुना सिद्धुबु टेक्ता कायदना मथक्ता पुखतपिरखी रायचरणनदी मागी मतम अमगी पिकलिबा बाबू मचाबु कल्लिबनी हादुना पुखरकलिबदो माना असेंबगी मथ्वाई कल्लिबदी माना हेक पोक्चबा मचानुपा सिद्धुनी रायचरण असुक सांगलबा चही से मागी बाबू मचाबु कनबा ngamhौदबगी मथमोइदा वाजरिबा नुंगाइतबा सिंगदो ngasi माना मागी बाबू मचानी खंदुना मागी हेक मचानुपाबु इसिंग मनुंगदगी कलकपसिदा रायचरणगी मथमोइदा लेजरमलिबा मागी वाजरिबा पेंजदबा सिंगदो खरा मखै कोकपगुम तौरी रायचरण मचानुपागी मकोकता नुंसिना चुपिरगा मचानुपाबु कंफालतन पुरकली मसीगी मतुंगदना रायचरण मचानुपाबु पुदुना अनुकूल अमदी जरुलगी मयुम तमना लाखी रायचरण अनुकूलगी मयुम नुक्सिलप्पा मतमदा अनुकूलगी माइथोंगदा पुबा ngamdraba अवाबगी ममी अमदी तारी रायचरण मतम अमदा माना सोइखिबा सुमनगी मिकुप अमतंगी असोइबदुना ngasidi माना ख्वाइदगी नुंसिजरिबा माकी हेक मचानुपाबु माना पोक्चबा मागी असेंबा मचानते हारी मपा अमा ओइना माना हेक पोक्चरिबा मागी ख्वाइदगी नुंसिजबा मचानुपाबु पुंसी चुपगी ओइना मागी मचानते हादुना अतोप्पा मितु अमदा पिथोकनबगीदमक्ता लाक्लिबा रायचरणगी थमोइ कयामु यामना कायरमगनी मसी मतुंगदना रायचरण अमदी सिद्धुना अनुकूलगी चावरबा युमजाव अदुगी गेट लानसिनदुना चंगलप्पा मतमददी चावरबा युमजाव अदुदा मचाबु उनिंगबना लांगतकनरबा अनुकूल अमदी चरुलना मखोइ अनिगी मचानुपाना लाकदबा माइकै एदुतबु मंगक वांगना थांगतुना मचानुपागे माइकै तबु यंगलमली अनुकूल अमदी चरुलना रायचरणगी मचानुपा सिद्धु हेक उबमक्तदा मखोइ अनिगी मतम अमगी मचादुनि हाइना मथमोइदा फावजखी अदुगा असोमदना रायचरणदी मागी माइथोंगदा तारिबा अवाबगी ममीसिंग अदु लोसिलदुना मचंबांदना नोकमी नोमी तौरगा सिद्धुदा हाइरी नंगी असेंगबा इमा बाबाना नंगबु ngaiduna लेरे ngasidi nangi asengbा इमा बाबागी मनाक्ता चचखरो हाइदुना मचानुपाबु ममित्तगी मपी चेंथना अरोइबा बिदाय पिरी सिद्धुसु माबु पोकपदगी योपिरकलिबा रायचरणबु तुंग हन्ना हन्ना येंगदुना मागी असेंगबा ममा मपानी खंजरिबा अनुकूल अमदी चरुलगी मनाक्ता चंगमदना चटली अदुगा माइकै अमरोमदना अनुकूल अमदी चरुलना मतम कुइरबगी तुंगदा मचानुपाना मखोइगी मनाक्ता हलकपदो ओलुनबगीदमक्ता हरावबन हेमनखिबना ममित्तगी मपी चेंथना मचानुपागी मनाक्ता चेंसिलकली रायचरण मागी नुंसिरबा मचानुपा सिद्धुना मतम पुंबगी ओइना मंगोंदगी लापना अनुकूल अमदी चरुलगी मनाक्ता चटखिबदो मखाताना येंगबा ngamjaduduna ममाय लेदुना गेट तमना 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 थोखी अदुबु इखंग खंगोदना सिद्धुना बाबा हाइना कौरखी रायचरण मचानुपाना बाबा हाइना खोंजेल हौना कौरकलिबदु ताबा मतमदा काइनरमदा मिकुप अदुदसु हरावबन हेमनखिदुना ममित्तगी मपी चेंथना मथमोइदा पेंजना नोकमी तौरदुना मनिंग हना येंगथोरई अदुबु सिद्धुना हरावना बाबा हाइना कौरिबदुदी मंगोंना कौरकपो ओइरमद्रे अनुकूलदा सिद्धुना बाबा कौदुना अनुकूलबु मागी हेक मपानी खन्ना अनुकूलदा चेन्ना कोनबा ओइरमले अनुकूल अमदी चरुलना मतम कुइना मांगलुरबा मखोइगी मचानुपा हलकले हाइदुना मचानुपाबु चेन्ना कोलिबा मतौदु उरगा रायचरण मागी अवाबा पुनमक मसा मतोमदना पुरगा मफम अदुदगी तपना तपना चटखी ngasidi matam kuina macha kainaruraba mama mapa aduna chahi 33 degi matungda makhoi leikhidraba machanupana amuk hana makhoi manakta halakpa matamda haraubana loiraba mama mapa aduna di kanada su wahang amata hangdana mangda lepliba angang adu makhoi machani khanna mathamoida jingnaba amata yaudana machanupa bu nuksina koli machanupa fangjabagi haraubana hemanduna mamittagi mapi chenthanari masi matungdana haraubagi ngamkhai leitraba mama mapa aduna di adambagalunena imungda pushinkhi अदुगा माइकै अमरोमदना रायचरणदी मफम अदुदगी यामना थामना चटखरे कनाना सुमागी मरमदा थीरुद्रे अदुगा रायचरणनसु कनागुंबा अमतगी मरमदा अमुक हना थीरखिद्रे रायचरण महाकी चेक्सिलहौदबा मिकुप अमगी असोइबा अदुना मरम ओइरगा मागी थवाइमकनि खंजरिबा मागी हेक पोक्चबा मचानुपाबु नोकना कथोअमगा ngasidi रायचरण मफम खंगदना मांखरे मतमना सुम हौखिबना रायचरण मचानुपाबु कथोंबा चाही 10 हेंजलकले अदुबु ngasi फावबा रायचरण अमदी मचानुपा सिद्धुना पुन्ना लेमिनरंबा मखोइगी मयम अदुदी ngasisu हानागी मतौगुम इमन मनबा इतेक तेकपा खुंगंगी युमजाव अमा ओइना अदुम लेरी खुंगंग अदुदा लेरिबा मियोइसिंग अदुनासु रायचरण मचानुपाबु पुदुना नुंगदांगदा चेनखिबा निमित अदुदा मपा मचादी तुरेन अचौबदा तासिन्दुना मथ्वाइ मांखरे खलदुना इमुंग अदुदा कनानासु अमु हना चंगनरुद्रे अदुगु रायचरण मपा मचादी हौजु फावबा हिंगली रायचरणदी मागी पोंगना फमलमदम ओइरिबा खुंगंग अदुदगी यामना लापना लेबा बनारस हाइरिबा मफम अदुगी ओरफान होम अमदा अयुक नुंथिन मतमदना माना ख्वाइदगी पामजबा थबक तम पुनमक्ता अंगांगसिंगा पुन्ना सानादुना अंगांगसिंगा पुन्ना नोकमिनदुना लेरी अदुगा नुंगदांग मतमदना मिचिक मिराव खोल ताद्रबा मतम अदुदा रायचरण ngasisu मा मतोमदगी ममित्ता उरिबा मागी लेखिद्रबा नुपि बुरीगा अचिकपा अहिंग अदुदा वारी सानाबदी लेप्ट्री बुरी नदी मागी नुपागी वाजबा मतौ अदुदा हाइरी नोंग नत्रगा नोंगमदी नंगी नचानुपा सिद्धुना नंगबु सोइदनमकी थीबा लाखिगनी मतम मदुदा नचानुपाना नंगबु सोइदनमकी अखोइगी युमदा अमुक हना पुबीगनी पृथ्वी असिदा मचागी मथमै ख्वाइदगी मयेक सेंगना खंगबा मचाबु तसेंगना मसक खंगबदी ममा खक्तनी मरम अदुना ममा अमगी थमोइदा ममा अदुना मचागी दमक्ता खल्लिबा फावरिबा सिंगदो कैदौनुंगदा लानफमदी थोकते मथंगी सेंदना रायचरणगी खुंगंगदा लेहरिबा मागी इतेक टेकलबा इमन मनलबा युमदुगी थोंगालदा
Masak matau fajaba chung phiral charaba pakhang macha amana thongal Rai Charan gi mayum ajuda muna yingduna Rai Charan gi mayum tamna changlakli lakliba pakhang macha duna Rai Charan gi thongal lanchenduna imung tamna changchilakpa matamdadi yum ajuda leramleba potchei khudimak pakhang macha duna su hana dagi hauna ukraba masak khangkraba pot kumna tawri yum adugi mafam khudingda leiriba potchei sing adu uraga haukraba magi angang weringi punsi sing adu ningsingna imung adugi kachin koya da leiriba potchei sing aduda mabungning nungsina koyeng yengli masi matungdana lakliba nupa macha aduna Rai Charan gi imungda magi punsigi khwaidagi maru eba posa ama leiramgani matagum wakhal ani suna khandana Rai Charan gi imungda tamna changki mama oibe amana macha gi damakta magi thamoida fauriba khalliba singado lanpham thokte Rai Charan mu thirakliba nupa macha do mana hek pokchaba magi macha nupa sidduni Rai Charan na magi nungshiraba macha nupa bu siddu da pithoklibado matam amada mana tokhiba magi asoiba da chumthok chanabagi damakta macha nupa bu anukul amadi charul da kathoklibra natragana Rai Charan magi mapung phadraba wakhal amadi magi matik chajadaba matawduna mana khwaidagi nungshijariba machanupa siddugi damakta mahakse mapa ama oibada masana masabu matik chajadre khanjabagi damakta siddugi damakta awat apa amatta lehendana mabu nungshini yokpigedawriba anukul amadi charulda machanupa bu kathokhibra wahang asiga lonena ngasi wari matang asiro sinjari wari loiba pau tabibagi damakta mayam thagachari aikhoigi wari asi kamdawi habadu aikoida soidanamaki khanganbirau mamangi episode singda like comment subscribe amadi share to bikiba singbusu amuka hana thagar phongdokchari